ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯋꯥꯏꯌꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯋꯥꯈꯜꯁꯦ ꯀꯌꯥ ꯂꯩꯇꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯅ꯫ ꯃꯣꯏꯒꯤ ꯂꯝꯁꯤꯒꯤ ꯆꯠꯅꯕꯤ ꯍꯥꯏꯔꯒꯗꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯍꯣꯟꯕꯁꯦ ꯇꯨꯔꯦꯟꯗꯒꯤ ꯁꯤꯁꯤꯅ ꯑꯣꯏꯌꯦ꯫ ꯑꯗꯨꯅ ꯃꯣꯏꯁꯨ ꯐꯅ ꯌꯥꯝꯅꯀꯣ ꯃꯁꯥꯁꯤꯅ ꯑꯗꯨꯝ ꯈꯔ ꯆꯥꯎꯔ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛꯁꯦ ꯀꯩꯁꯨ ꯇꯝꯃꯛꯇꯦꯕ꯫ ꯃꯕꯨꯡꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯔ ꯆꯠꯂꯛꯑꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯣꯏꯁꯦ ꯃꯃꯥꯅꯀꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯆꯠꯅꯤꯡꯗꯕꯒꯤ ꯇꯨꯔꯦꯟꯗ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯕꯗꯣ ꯃꯃꯥꯒ ꯃꯄꯥꯒꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯇꯅ ꯄꯩꯗꯅ ꯊꯝꯃꯦ꯫ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨꯋꯥꯏꯗꯨꯗ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯕꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯅꯤꯅ ꯑꯐꯕꯇꯗꯤ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯛꯑꯦ꯫ ꯑꯗꯨꯒ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯁꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯕꯨ ꯄꯣꯛꯄ ꯕꯕꯥꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯅꯥꯈꯤꯕꯅꯣ ꯁꯤ ꯃꯥꯁꯦ ꯈꯪꯗꯔꯦꯕꯀꯣ꯫ ꯅꯥꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯁꯦ ꯉꯝꯗꯔꯦ꯫ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯃꯥ ꯈꯛꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯁꯨꯔꯦ꯫ ꯈꯔ ꯋꯥꯕ ꯃꯇꯝ ꯑꯣꯏ, ꯆꯔꯥꯒ ꯍꯦꯟꯕꯒ ꯌꯥꯎꯋꯦꯕ꯫ ꯁꯤꯗꯩꯁꯤꯗ ꯃꯕꯨꯡꯁꯦ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯦ꯫ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯕꯨꯡꯁꯦ, ꯆꯥꯎꯔꯩ ꯀꯟꯕꯒꯤ ꯄꯪꯆꯥꯎꯗꯗꯤ ꯃꯆꯥꯎꯖꯕ꯫ ꯃꯃꯥꯁꯤꯅ ꯇꯨꯔꯦꯟꯗ ꯆꯠꯂꯒ ꯅꯨꯡ ꯂꯩꯉꯣꯏꯁꯦ ꯄꯦꯛꯄ ꯄꯩꯕ ꯇꯧꯔꯦ꯫ ꯃꯕꯨꯡꯁꯤꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯦ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯂꯩ ꯃꯥꯒ꯫ ꯃꯄꯥꯁꯤꯒ ꯃꯥꯒꯅ ꯏꯃꯨꯡꯁꯦ ꯁꯪꯕ, ꯑꯗꯩ ꯃꯄꯥꯒꯤ ꯅꯥꯕꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕ꯫ ꯃꯄꯥꯁꯦ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯗꯕꯃꯛꯇꯤ ꯅꯠꯇꯦ, ꯆꯠꯄ ꯈꯣꯠꯄꯗꯤ ꯉꯝꯃꯦꯕ, ꯑꯗꯨꯒ ꯌꯥꯝ ꯋꯥꯕ꯫ ꯃꯄꯥꯒꯤ ꯆꯩꯅꯥꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯎꯕꯃꯇꯝꯗ ꯃꯅꯤꯡ ꯐꯥꯎꯗꯒ ꯑꯩꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯐꯥꯎ ꯆꯪꯉꯨꯔꯒ ꯂꯥꯛꯄ ꯃꯇꯝꯁꯤꯗꯅꯦ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯕ ꯃꯕꯨꯛꯁꯦ ꯃꯈꯨꯠ ꯑꯣꯏꯁꯤꯅ ꯀꯟꯅ ꯃꯦꯠꯁꯜꯂꯒ ꯌꯥꯝ ꯋꯥꯅ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯌꯧꯅ ꯀꯥꯈꯠꯂꯒ ꯄꯣꯊꯥꯕꯁꯦ ꯉꯝꯖꯗꯕ ꯃꯄꯥꯁꯦ ꯙꯥꯔꯤꯗꯒꯀꯣ, ꯙꯥꯔꯤ ꯃꯄꯥꯟꯗꯒ ꯑꯗꯨꯝ ꯐꯝꯊꯔꯒ ꯉꯥꯔꯒ ꯍꯨꯃꯥꯡꯒꯁꯦ ꯑꯅꯞꯄꯤ ꯀꯥꯔꯒ ꯁꯤꯒꯤ ꯑꯅꯥꯕꯁꯦ ꯑꯃꯨꯛꯃꯨꯛ ꯇꯧꯋꯤ ꯃꯄꯥꯁꯦ꯫ ꯅꯨꯡꯉꯥꯏꯖꯗꯦ ꯃꯇꯝꯗꯨꯗ, ꯁꯦꯜ ꯅꯨꯡꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯐꯖꯅ ꯌꯦꯡꯊꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗ, ꯆꯔꯥ ꯋꯥꯠꯇꯅꯕ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯑꯅꯤꯁꯦ ꯋꯥꯠꯇꯅꯕ ꯍꯣꯠꯅꯩ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯦ꯫ ꯃꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯕꯅꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡꯅꯤꯅꯅꯦ ꯁꯥꯟꯅꯊꯣꯛꯄꯒ ꯌꯥꯎꯋꯦꯕ꯫ ꯁꯥꯟꯅꯕꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯁꯦ ꯂꯣꯏ ꯀꯥꯎꯕꯤ꯫ ꯃꯃꯥꯅꯒ ꯌꯥꯝ ꯊꯤꯅꯒ ꯐꯨꯕ ꯌꯥꯎꯋꯦ ꯍꯥꯏ꯫ ꯇꯧꯕꯕꯨꯗꯤ ꯃꯃꯥꯅ ꯐꯨꯏꯗꯣ ꯃꯃꯥꯁꯨ ꯃꯇꯝꯗꯨꯗ ꯊꯕꯛꯇꯣ ꯋꯥꯅ ꯆꯠꯂꯨꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯑꯃꯠꯇ ꯂꯣꯏꯁꯟꯗꯦꯅ ꯃꯉꯣꯟꯗ ꯐꯨꯕ꯫ ꯃꯥꯅ ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯇꯝꯗꯨꯗ ꯃꯌꯥꯝ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯁꯥꯟꯅꯕꯗꯨꯗ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯔꯤꯕꯣꯏ ꯈꯟꯗꯅ ꯍꯦꯛ ꯁꯥꯟꯅꯊꯣꯛꯈꯤꯕꯀꯣ, ꯆꯩꯐꯝꯒ ꯅꯥꯏ ꯍꯥꯏꯌꯦ ꯃꯃꯥꯅꯒ ꯐꯨꯕꯗ꯫ ꯌꯥꯝꯅ ꯃꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗꯣ ꯃꯥꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗꯣ꯫ ꯑꯗꯩ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅꯒ ꯂꯝꯒ ꯍꯦꯜꯂꯦ, ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯕꯅꯤꯅꯅꯦ ꯆꯥꯒꯦꯒ ꯊꯛꯀꯦꯒ, ꯑꯗꯩ ꯃꯤꯅ ꯀꯩꯅꯣꯝꯃ ꯆꯥꯔꯦ, ꯆꯦꯆꯦ ꯁꯤ ꯆꯥꯅꯤꯡꯉꯤ, ꯆꯦꯆꯦ ꯁꯤꯁꯦ ꯂꯩꯕꯤꯌꯨꯅ ꯅꯤꯡꯉꯥꯏꯁꯤꯅ ꯃꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯉꯣꯟꯗ ꯍꯦꯛꯇ ꯇꯧꯕ꯫ ꯃꯥꯅꯁꯨ ꯃꯅꯥꯎꯄꯥꯁꯦ ꯁꯥꯎꯅꯤꯡꯕꯒꯤꯒꯀꯣ, ꯃꯤꯅꯒ ꯆꯩꯔꯛꯄꯗꯒꯤ ꯁꯥꯎꯅꯤꯡꯕꯒꯤꯒ ꯐꯨꯕꯒ ꯌꯥꯎꯋꯦ ꯍꯥꯏꯕ꯫ ꯒ꯭ꯌꯥꯟ ꯅꯨꯡꯗꯣ ꯅꯤꯡꯊꯤꯖꯅ ꯇꯥꯕ ꯑꯣꯏꯔꯗꯤ ꯑꯗꯨꯃꯛꯅꯁꯨ ꯐꯨꯔꯝꯃꯣꯏ꯫ ꯃꯇꯝꯗꯨꯗ ꯃꯥꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯐꯨꯕꯤꯕ ꯆꯩꯕꯤꯕꯗꯣ ꯇꯧꯕ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯁꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯈꯪꯗꯕ, ꯑꯗꯨꯒ ꯂꯥꯏꯔꯕꯁꯤꯅꯁꯨ ꯋꯥꯍꯟꯕꯅꯤꯀꯣ꯫ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯍꯤꯡꯉꯛꯑꯦ꯫ ꯑꯗꯨꯒ ꯃꯃꯥꯒ ꯃꯕꯨꯡꯒꯅꯀꯣ ꯊꯕꯛ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯁꯤꯗ ꯅꯨꯡ ꯂꯩꯉꯣꯏ ꯄꯩꯈꯠꯄ ꯆꯠꯄ ꯃꯇꯝꯁꯤꯗ ꯆꯥꯛꯁꯦ ꯅꯪꯅ ꯊꯣꯡꯉꯒ ꯍꯦꯛ ꯊꯤꯜꯂꯛꯑꯣꯅ ꯍꯥꯏꯔꯦ꯫ ꯃꯥꯁꯦ ꯉꯝꯅꯕ ꯊꯣꯡꯉꯤ꯫ ꯃꯇꯝꯗꯨꯗ ꯁꯤꯡꯗꯅꯤ ꯊꯣꯡꯉꯤꯁꯦ꯫ ꯁꯤꯡꯗ ꯆꯥꯛꯁꯦ ꯊꯣꯡꯉꯒ ꯐꯖꯅꯒ ꯊꯤꯟꯕ ꯆꯠꯄꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯍꯩꯔꯦꯕ꯫ ꯑꯍꯥꯟꯕꯗꯗꯤ ꯆꯥꯛꯀꯁꯦ ꯄꯦꯠꯇꯅ ꯆꯥꯕ ꯌꯥꯗꯗꯅ ꯇꯧꯋꯦ꯫ ꯑꯗꯨꯕꯨ ꯁꯨꯝ ꯇꯧꯔꯒ ꯍꯩꯔꯛꯑꯦ꯫ ꯊꯣꯡꯉꯒ ꯍꯩꯔꯛꯑꯕꯅꯤꯅꯅꯦ ꯏꯃꯨꯡꯁꯦ ꯃꯥꯅ ꯐꯖꯅ ꯄꯨꯔꯒ ꯂꯥꯛꯑꯦ꯫ ꯃꯄꯥꯁꯨ ꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯕꯗꯣ, ꯑꯗꯨꯒ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯕꯗꯤ ꯑꯣꯏꯗꯦ꯫ ꯃꯄꯥꯁꯤꯁꯨ ꯃꯥꯅ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯥꯡꯒꯁꯦ ꯁꯥꯏꯌꯦꯕ꯫ ꯄꯣꯂꯥꯡꯒ ꯁꯥꯗꯅ, ꯊꯨꯝꯃꯣꯛꯀ ꯁꯥꯗꯅ ꯈꯣꯠꯇꯅ ꯃꯣꯏ ꯕꯥꯁꯦ ꯃꯈꯨꯠ ꯃꯁꯥꯁꯨ ꯌꯥꯝ ꯍꯩ ꯍꯥꯏꯌꯦ꯫ ꯑꯉꯝꯕ ꯁꯥꯔꯒ ꯏꯃꯨꯡꯗ ꯂꯩꯃꯤꯟꯅꯔꯛꯑꯦ꯫ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯅꯨꯡ ꯂꯣꯏꯅ ꯇꯥꯔꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯑꯦ꯫ ꯃꯇꯝꯁꯤꯗ ꯃꯥꯅ ꯁꯨꯒꯦꯅ ꯁꯨꯔꯕꯗ ꯆꯍꯤꯁꯦ 13 ꯁ꯭ꯋꯥꯏꯃꯨꯛꯇꯤ ꯁꯨꯔꯦ꯫ ꯒ꯭ꯌꯥꯟ ꯅꯨꯡ ꯂꯣꯏꯅ ꯇꯥꯔꯦ ꯅꯨꯄꯤꯗꯗꯤ꯫ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤꯀꯣ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯣꯏꯅ
ꯇꯝꯃꯦꯕꯀꯣ ꯃꯥ ꯈꯛ ꯑꯣꯏꯔꯝꯅꯤ ꯍꯥꯏ ꯂꯥꯏꯔꯤꯛ ꯇꯝꯗꯕꯁꯦ ꯃꯥꯅ ꯈꯪꯕꯗ ꯑꯇꯣꯞꯄꯁꯤꯡꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯃꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯃꯥ ꯈꯛꯇ ꯃꯣꯏ ꯏꯃꯨꯡꯁꯤ ꯈꯛꯇꯅꯦ ꯍꯥꯏ ꯂꯥꯏꯔꯤꯛ ꯇꯝꯗꯕꯁꯦ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯒ ꯍꯜꯂꯛꯄ ꯈꯣꯠꯄꯗ ꯂꯩꯔꯒ ꯁꯤꯡꯖꯨ ꯑꯃ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯅꯁꯦꯒ ꯍꯥꯏꯕꯁꯦ ꯃꯥꯕꯨꯁꯨ ꯍꯦꯛ ꯍꯦꯛ ꯍꯧꯕꯤꯕꯗꯣ ꯍꯧꯕꯤꯌꯦ ꯌꯥꯎꯁꯪ ꯃꯇꯝꯗ ꯀꯥꯏꯁꯦ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯕ ꯉꯝꯗꯦ ꯃꯃꯥꯅꯒ ꯂꯩꯗꯤ ꯂꯩꯅꯤꯡꯉꯒ ꯂꯩꯕ ꯉꯝꯗꯦ ꯂꯩꯕꯤꯅꯤ ꯂꯩꯕꯤꯅꯤꯗꯤ ꯍꯥꯏꯔꯒ ꯂꯩꯕꯤꯌꯣ ꯀꯥꯟꯅ ꯍꯥꯏ ꯑꯁ ꯄꯩꯁꯥ ꯄꯤꯔꯛꯇꯔꯦꯅꯦ ꯈꯣꯠꯇꯔꯦꯅꯦ ꯀꯥꯟꯅ ꯍꯥꯏꯕ ꯃꯃꯥꯅꯀꯣ ꯃꯃꯥꯒꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛꯀꯣ ꯑꯍꯟꯒꯤ ꯐꯅꯦꯛꯁꯦ ꯈꯔ ꯌꯥꯝ ꯀꯟꯅꯗꯤ ꯃꯟꯗꯕ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯟꯇꯛꯀꯗꯤ ꯇꯧꯕ ꯃꯃꯥꯒꯤ ꯐꯅꯦꯛꯁꯦ ꯁꯤ ꯑꯣꯏꯅ ꯁꯦꯠꯂꯒ ꯌꯥꯎꯁꯪꯒꯤ ꯁꯦꯟꯈꯥꯏꯕꯗꯣ ꯆꯠꯂꯣ ꯀꯥꯏꯅꯒ ꯆꯠꯂꯦ ꯏꯄꯪ ꯄꯪꯉꯩ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅꯒ ꯐꯅꯦꯛ ꯃꯆꯥ ꯃꯆꯥ ꯅꯨꯡꯁꯤꯕꯗꯣ ꯃꯁꯥ ꯃꯁꯥꯒ ꯆꯥꯟꯅꯕ ꯐꯅꯦꯛꯀ ꯁꯦꯠꯂꯛꯑꯦ ꯃꯤꯅꯒ ꯃꯉꯣꯟꯗ ꯂꯛꯅꯔꯛꯈꯤꯕ ꯏꯁ ꯅꯪꯗꯤ ꯅꯃꯥꯏ ꯐꯅꯦꯛ ꯁꯦꯠꯂꯒ ꯑꯣꯏꯅ ꯂꯥꯛꯑꯕꯅ ꯂꯩꯗꯤ ꯂꯩꯇꯕꯀꯣ ꯂꯩꯇꯕꯅꯤꯅ ꯃꯥꯁꯨ ꯁꯦꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨꯝꯇꯗꯤ ꯏꯀꯥꯏꯕꯗꯤ ꯀꯩꯝ ꯐꯥꯎꯔꯛꯇꯦ ꯍꯥꯏꯌꯦꯕꯀꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥꯕꯨꯗꯤ ꯐꯥꯔꯕꯅꯤ ꯑꯗꯨꯒ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯥꯏꯕ ꯈꯪꯗꯕꯤꯒꯤ ꯑꯗꯨꯝ ꯇꯥꯁꯟꯅꯗꯕꯣꯏ ꯇꯧꯔꯒ ꯂꯩꯔꯦ ꯀꯨꯝꯍꯩ ꯍꯔꯥꯎꯁꯦ ꯀꯌꯥ ꯅꯤꯡꯕ ꯊꯨꯡꯉꯛꯇꯦ ꯆꯠꯇꯤ ꯌꯥꯝ ꯆꯠꯅꯤꯡꯉꯒ ꯏꯟꯗꯤ ꯏꯟꯅꯔꯒ ꯃꯤꯅ ꯑꯗꯨꯝ ꯂꯛꯅꯕꯤꯗ ꯏꯃꯣꯠ ꯃꯈꯩ ꯑꯗꯨꯝ ꯏꯟꯅꯔꯤꯁꯤꯕꯨ ꯃꯤꯑꯣꯏꯕꯁꯦ ꯍꯥꯏꯉꯝ ꯇꯧꯉꯝꯕꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗꯕ ꯏꯃꯣꯠ ꯍꯦꯛ ꯃꯣꯠꯀꯩ ꯆꯠꯇꯣꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯥ ꯆꯠꯂꯨꯅꯨ ꯀꯥꯏꯅꯒ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯉꯁꯥꯏꯒꯤ ꯆꯍꯤ 13 ꯑꯗꯨꯋꯥꯏ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯏꯀꯥꯏꯕꯁꯨ ꯈꯔ ꯈꯪꯉꯛꯑꯦ ꯃꯥꯅ ꯅꯣꯡꯃ ꯆꯥꯛ ꯊꯤꯟꯕ ꯆꯠꯂꯦꯀꯣ ꯃꯥꯒ ꯃꯧꯄꯥꯒ ꯍꯦꯛ ꯍꯦꯛ ꯆꯠꯂꯦ ꯃꯃꯥꯒ ꯃꯕꯨꯡꯒꯒꯤ ꯆꯥꯛ ꯊꯤꯟꯕꯁꯦ ꯆꯠꯄꯁꯤꯗ ꯅꯍꯥꯟꯈꯩꯗꯤ ꯄꯨꯡꯁꯦ 11:30 ꯁ꯭ꯋꯥꯏꯁꯤꯗ ꯍꯦꯛ ꯍꯦꯛ ꯆꯠꯂꯒ ꯉꯥꯏꯍꯥꯛ ꯐꯝ ꯈꯣꯠꯇꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯃꯕꯨꯡꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇꯀꯣ 12 ꯇꯥꯔꯀꯥꯟꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉꯦꯗꯅ 12ꯒ ꯇꯥꯕꯁꯦ ꯑꯌꯨꯛꯇꯗꯤ ꯁꯤꯗꯒ ꯊꯣꯛꯄꯁꯦ ꯃꯃꯥꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯉꯀꯥꯟꯗ ꯊꯣꯛꯀꯅꯨ ꯈꯣꯠꯀꯅꯨꯅ ꯍꯥꯏꯕꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯔ ꯉꯟꯇꯛꯅ ꯆꯥꯛꯁꯦ ꯊꯤꯜꯂꯦ ꯑꯗꯨꯒ ꯍꯜꯂꯛꯑꯦꯀꯣ ꯅꯨꯃꯤꯠꯁꯦ ꯍꯜꯂꯛꯄꯁꯤꯗ ꯄꯨꯡꯁꯦ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗꯦ ꯍꯥꯏ ꯃꯇꯝꯗ ꯄꯨꯡꯁꯦ ꯇꯥꯒꯦꯅ ꯇꯥꯕꯗ ꯄꯨꯡ 1 ꯅꯠꯇ꯭ꯔꯒ 1:30 ꯑꯃꯗꯩꯅ 2ꯐꯥꯎꯒꯤ ꯃꯔꯛ ꯅꯠꯇ꯭ꯔꯒ 1 ꯁ꯭ꯋꯥꯏꯁꯦ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯅ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯅꯨꯄꯥ ꯑꯃ ꯁꯥꯏꯀꯜꯗ ꯊꯧꯔ ꯂꯥꯛꯄꯖꯥꯠꯅꯤꯗ ꯁꯥꯏꯀꯜꯗ ꯊꯧꯔꯛꯄ ꯃꯥꯅ ꯁꯥꯏꯀꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯀꯣꯏꯂꯥꯁ ꯊꯥꯗꯦ ꯅꯨꯡꯅꯤ ꯀꯨꯗꯨꯛ ꯀꯨꯗꯥꯛ ꯑꯗꯨꯝ ꯅꯨꯡꯁꯦ ꯑꯗꯨꯝ ꯆꯥꯎꯅ ꯊꯥꯕꯒꯤ ꯁꯥꯏꯀꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯥꯛꯄꯗ ꯀꯩꯅꯣꯝꯃ ꯂꯥꯛꯑꯦ ꯀꯥꯏꯅ ꯑꯗꯨꯝ ꯈꯪꯖꯕꯗꯣ ꯃꯥꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯤ ꯃꯤ ꯁꯥꯏꯀꯜ ꯂꯥꯛꯏ ꯃꯥꯜꯂꯦꯅꯀꯣ ꯃꯧꯄꯥꯒ ꯃꯥꯒ ꯍꯜꯂꯛꯄꯁꯤꯗ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯀꯣ ꯃꯥꯁꯦ ꯁ꯭ꯀꯨꯜꯒꯤ ꯄꯔꯤꯈ꯭ꯌꯥ ꯊꯥꯕ ꯍꯜꯂꯛꯄ ꯑꯣꯏꯕꯖꯥꯠꯅꯤꯗ ꯍꯨꯃꯥꯡꯒ ꯈꯔ ꯇꯥꯔꯤ ꯇꯧꯔꯒ ꯅꯨꯡ ꯃꯔꯛꯇꯨꯗꯒ ꯌꯥꯝ ꯋꯥꯅ ꯁꯥꯏꯀꯜꯗꯣ ꯊꯧꯔꯒ ꯃꯌꯨꯝꯗꯕꯨ ꯌꯧꯔꯗꯤ ꯀꯥꯏꯅ ꯊꯧꯕꯗꯣ ꯃꯥꯅ ꯎꯕꯀꯣ ꯃꯥꯗꯤ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯥꯏ ꯋꯥꯈꯜꯁꯦ ꯑꯉꯥꯎꯕ ꯋꯥꯈꯜꯅꯤ ꯍꯥꯏꯗꯣꯏꯔꯥ ꯃꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯃꯥꯁꯦ ꯊꯃꯣꯏꯁꯦ ꯃꯁꯥ ꯇꯥꯗꯅ ꯄꯤꯊꯣꯛꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯉꯥꯎꯖꯔꯨꯔꯕ ꯄꯥꯝꯖꯔꯨꯔꯕ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯉꯥꯎꯖꯔꯤꯅꯣ ꯀꯔꯤꯒꯤ ꯑꯗꯨꯛ ꯄꯥꯝꯖꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥ ꯃꯁꯥꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯌꯦꯡꯅꯤꯡꯕ ꯌꯥꯝꯅ ꯐꯖꯅ ꯃꯨꯟꯅ ꯃꯤꯠ ꯆꯥꯟꯅꯗꯅ ꯌꯦꯡꯕꯃꯛꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯉꯣꯟꯗ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯉꯝꯕ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯐꯦꯠꯇꯪ ꯎꯕꯅꯦ ꯍꯥꯏꯐꯦꯠꯇꯪ ꯎꯕꯗ ꯊꯃꯣꯏꯁꯦ ꯍꯦꯛꯇ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯋꯦꯕ ꯃꯥꯁꯦ ꯃꯥ ꯈꯜꯂꯦ ꯉꯥꯛꯇꯪ ꯁꯨꯝ ꯆꯠꯅꯀꯣ ꯈꯜꯂꯦ ꯑꯗꯩ ꯃꯧꯄꯥꯒ ꯃꯥꯒꯗꯤ ꯃꯈꯨꯠ ꯁꯝꯅꯔꯤꯅꯤꯀꯣ ꯃꯧꯄꯥꯁꯤꯅ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯄꯨꯔꯥ ꯀꯥꯎꯊꯣꯛꯄꯗꯣ ꯃꯧꯄꯥꯒ ꯃꯥꯒ ꯈꯨꯠ ꯁꯝꯅꯔꯤ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯄꯨꯔꯥ ꯀꯥꯎꯊꯣꯛꯑꯦꯕꯀꯣ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯁꯦ ꯂꯥꯡꯇꯛꯅꯕꯁꯨ ꯄꯣꯛꯑꯦ ꯅꯨꯃꯤꯠꯁꯤꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃ ꯈꯪꯗꯕꯤ ꯑꯗꯩ ꯃꯄꯥꯅꯒ ꯃꯉꯣꯟꯗ ꯊꯕꯛ ꯑꯃ ꯀꯩꯝ ꯄꯥꯈꯣꯜ ꯑꯃ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯆꯞ ꯌꯨꯡꯉꯒ ꯂꯩꯕꯤ ꯆꯞ ꯂꯦꯞꯄꯒ ꯂꯩꯕꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤ ꯑꯗꯩ ꯃꯄꯥꯅꯒ ꯆꯩ ꯍꯥꯏꯕꯀꯣ ꯀꯩꯅꯣꯝ ꯍꯥꯏꯕꯗ ꯅꯥꯄꯨ ꯇꯥꯅ ꯇꯧꯗ꯭ꯔꯤꯗꯣ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯥꯏꯅ ꯆꯩꯔꯛꯄꯁꯦ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯎꯕꯗꯨꯗ ꯄꯨꯔꯥ ꯀꯩꯅꯣꯝꯃ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯊꯃꯣꯏꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯝꯒꯅꯦꯅ ꯈꯜꯂꯤ ꯁꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯖꯕꯅꯦ ꯃꯥꯁꯦ ꯃꯨꯠ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯑꯝꯇꯁꯨ ꯎꯗ꯭ꯔꯤꯅ ꯈꯜꯂꯦ ꯇꯧꯕꯕꯨꯗꯤ ꯃꯥꯅ ꯅꯍꯥꯟꯈꯩ ꯆꯠꯂꯤꯕ ꯇꯥꯏꯃꯤꯡꯗꯨꯅ ꯆꯥꯟꯅꯗꯕꯒꯤꯅꯤ ꯈꯪꯗꯦ ꯑꯃꯒꯤꯅꯤ ꯈꯪꯗꯦ ꯎꯗꯕ ꯖꯥꯠꯅꯤꯗ ꯃꯣꯏꯒꯤ ꯌꯨꯝꯁꯤ ꯂꯩꯔꯒꯀꯣ ꯈꯤꯇꯪ ꯆꯠꯂꯒ ꯁꯣꯔꯣꯛ ꯑꯃ ꯂꯩ ꯁꯣꯔꯣꯛꯁꯦ ꯄꯨꯔꯥ ꯃꯦꯟ ꯔꯣꯗꯇꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯤ ꯑꯗꯨꯝ ꯑꯣꯏꯕꯗꯨꯗ ꯅꯍꯥꯟꯈꯩ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯁꯦ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯆꯠꯈꯤꯕ ꯍꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯍꯜꯂꯛꯄꯁꯦ ꯃꯥ ꯈꯪꯉꯦꯕꯀோ ꯑꯗꯨꯒ ꯑꯇꯝꯅꯅ ꯑꯗꯨꯃꯥꯏꯅ ꯇꯥꯂꯛꯇ ꯊꯦꯡꯅꯒꯅꯤꯗꯤ ꯈꯪꯉꯨꯗꯕ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯊꯦꯡꯅꯕꯁꯦ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯀꯣ
ꯅꯨꯄꯥꯁꯤꯅ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯃꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯅ ꯍꯪꯉꯦ ꯅꯨꯄꯥ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯁꯛꯀꯗꯣ ꯇꯥꯛꯑꯦꯕꯀꯣ ꯃꯃꯤꯠꯀꯁꯦ ꯂꯥꯎꯕꯣꯏ ꯂꯥꯎꯗꯕꯣꯏ ꯀꯩ ꯍꯥꯏꯅꯤ ꯂꯥꯎꯔꯤꯔꯥ ꯂꯥꯎꯗ꯭ꯔꯤꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗꯦꯌꯦ ꯑꯩꯗꯤ ꯎꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦ ꯋꯥꯍꯩ ꯊꯥꯕꯤꯔꯛꯄ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯤꯠꯁꯦ ꯂꯥꯎꯔꯤꯔꯥ ꯂꯥꯎꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯒ ꯀꯨꯆꯨꯁꯦ ꯈꯤꯇꯪ ꯉꯧꯇꯛ ꯇꯧꯋꯦ ꯃꯁꯝꯁꯦ ꯆꯞ 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 ꯌꯨꯡꯉꯦ ꯍꯥꯏꯌꯦ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯒ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯅꯨꯄꯥ ꯃꯥꯟꯕ ꯁꯛ ꯑꯃꯗꯤ ꯌꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯅꯨꯡꯁꯤ ꯁꯛꯇꯥ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯌꯦꯗ ꯃꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯗ ꯃꯁꯛꯇꯣ ꯇꯥꯛꯄꯖꯥꯠꯅꯤꯗ ꯇꯥꯛꯄꯗ ꯃꯃꯥꯟꯅꯕꯤꯁꯤ ꯀꯔꯝꯕ ꯑꯣꯏꯖꯥꯠꯅꯣ ꯃꯣꯏꯒꯥꯁꯦ ꯀꯣꯛꯀꯥꯁꯦ ꯊꯥꯗꯩꯌꯦ ꯑꯗꯨꯗꯤ ꯃꯃꯤꯡ ꯑꯗꯨꯁꯨ ꯁꯥꯏꯀꯜꯗ ꯆꯠꯄꯅꯤ ꯑꯗꯨꯁꯨ ꯁꯥꯏꯀꯜꯗ ꯆꯠꯄꯅꯤ ꯑꯗꯨ ꯑꯣꯏꯅꯤ ꯀꯥꯟꯅ ꯍꯥꯏ ꯃꯃꯥꯟꯅꯕꯤꯅ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯅꯤꯅ ꯃꯃꯤꯡꯁꯦ ꯍꯥꯏꯕꯤꯔꯛꯄ ꯃꯥꯁꯦ ꯃꯃꯤꯡꯁꯦ ꯇꯥꯕꯁꯤꯗ ꯍꯔꯥꯎꯔꯦꯕꯀꯣ ꯃꯃꯤꯡꯁꯦ ꯇꯥ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯅꯨꯡꯉꯥꯏꯔꯒ ꯃꯁꯦ ꯊꯦꯡꯅꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯒꯤ ꯃꯧꯄꯥꯒ ꯃꯥꯒꯅꯅꯦ ꯃꯧꯄꯥꯁꯤꯁꯨ ꯂꯥꯏꯔꯤꯛ ꯇꯝꯗꯦꯀꯣ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯃꯠꯇ ꯂꯥꯏꯔꯤꯛ ꯇꯝꯗꯦ ꯃꯕꯨꯡ ꯈꯛꯅꯤ ꯈꯔ ꯇꯝꯃꯝꯃꯒ ꯇꯣꯛꯈꯤꯕꯁꯦ ꯆꯥꯛ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯩ ꯇꯥꯏꯃꯤꯡꯁꯦ ꯀꯩꯅꯣꯅꯗꯤ ꯃꯧꯄꯥꯅꯗꯤ ꯃꯕꯨꯡꯒ ꯃꯃꯥꯒꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅꯖꯅꯤꯡꯕ ꯃꯥꯅꯗꯤ ꯉꯁꯥꯏꯒꯤ ꯍꯜꯂꯛꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯧꯄꯥꯁꯦ ꯃꯥꯅ ꯆꯤꯡꯉꯒ ꯄꯨꯔꯛꯇꯣꯏꯅꯤ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗ꯭ꯔꯦ ꯁꯤꯗꯒꯤ ꯃꯣꯏꯒꯤ ꯄꯔꯤꯈ꯭ꯌꯥꯁꯨ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯎꯏꯌꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏ ꯅꯪꯅ ꯄꯥꯝꯃꯗꯤ ꯍꯥꯏꯕꯤꯒꯦꯁꯦ ꯑꯩ ꯍꯥꯏꯕꯤꯒꯦ ꯈꯣꯠꯄꯤꯒꯦ ꯀꯥꯏꯅ ꯍꯥꯏꯑꯦ ꯃꯥꯅ ꯍꯥꯏꯔꯨꯅꯨꯍꯦ ꯑꯗꯨꯗꯤ ꯍꯥꯏꯔꯨꯅꯨ ꯃꯁꯥ ꯊꯦꯡꯅꯔꯀꯥꯟꯗ ꯐꯖꯅ ꯍꯥꯏꯒꯅꯣꯅꯀꯣ ꯋꯥꯈꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯗꯒ ꯄꯥꯟꯖꯕ ꯂꯩꯗꯅ ꯅꯨꯄꯤꯗꯤ ꯂꯩꯗꯁꯨ ꯌꯥꯝ ꯉꯥꯎꯋꯤꯗꯅꯀꯣ ꯂꯩ ꯅꯨꯡꯒꯁꯦ ꯌꯦꯡꯉꯁꯨ ꯋꯥꯈꯜꯁꯦ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕꯤ ꯂꯩ ꯃꯃꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯁꯥꯠꯄ ꯁꯅꯥꯔꯩꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯗꯤ ꯅꯠꯇꯦ ꯔꯣꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯃꯣꯏ ꯏꯃꯨꯡꯁꯦ ꯒꯝꯂꯥꯗ ꯀꯩꯗꯒ ꯂꯩ ꯊꯥꯕ ꯏꯃꯨꯡ ꯅꯠꯇꯦ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟꯗꯒ ꯁꯥꯠꯆꯕ ꯄꯪꯐꯗ ꯐꯖꯕ ꯂꯩ ꯂꯩꯗꯅꯀꯣ ꯑꯗꯨꯒꯁꯦ ꯎꯔꯒ ꯑꯗꯨꯝ ꯃꯊꯟꯇ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯇꯥꯝꯅ ꯎꯕ ꯆꯤꯡꯒꯁꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯒ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯃꯥꯏ ꯃꯅꯥꯛꯇ ꯐꯝꯃꯛꯄꯣꯏ ꯈꯟꯕ ꯇꯁꯦꯡꯅ ꯃꯥꯒꯤꯁꯦ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯅꯦꯕꯀꯣ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯌꯥꯝ ꯍꯩꯇ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯅ ꯃꯣꯟꯗ꯭ꯔꯪꯒ ꯊꯤꯅ ꯁꯥꯟꯅꯔꯛꯑꯦ ꯍꯥꯏꯌꯦ ꯃꯥꯏ ꯃꯅꯥꯛꯇꯒ ꯐꯝꯃꯕ ꯃꯥꯅ ꯏꯅꯥꯛꯇꯒ ꯆꯪꯉꯒ ꯇꯁꯦꯡꯅ ꯁꯝꯃꯛꯇ ꯊꯥꯗꯣꯛꯑꯁꯨꯀꯣ ꯁꯝꯂꯥꯡꯒꯁꯦ ꯃꯥꯅ ꯍꯨꯒꯠꯄꯤꯔꯛꯑꯕ ꯀꯥꯏꯅ ꯋꯥꯈꯜꯁꯦ ꯏꯪꯈꯠꯂꯛꯄ ꯃꯇꯝꯒꯤ ꯄꯪꯁꯥꯗ ꯁꯥꯒꯠꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔ ꯂꯩ ꯍꯥꯏꯌꯦ ꯌꯥꯆꯪꯉꯛꯄ ꯃꯇꯝꯒꯤ ꯙꯨꯞ ꯊꯥꯎꯃꯩꯒ ꯏꯔꯦꯟꯅ ꯐꯖꯅ ꯊꯥꯕ ꯂꯣꯏꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒ ꯃꯕꯨꯡꯒꯁꯦ ꯅꯨꯃꯤꯠ ꯇꯥꯔꯕ ꯀꯥꯟꯗꯁꯨ ꯍꯜꯂꯛꯑꯦ ꯊꯦꯡꯉꯀꯥꯟꯗꯁꯨ hallꯛꯑꯦ ꯃꯝꯃꯀꯥꯟꯗ ꯍꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯁꯤꯁꯥ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯒ ꯐꯕ ꯃꯇꯝꯗꯗꯤ ꯃꯣꯏꯒꯤ ꯃꯥꯡꯒꯣꯜꯁꯤꯗ ꯊꯥꯕꯜ ꯃꯉꯥꯜꯅꯒ ꯌꯩꯁꯜꯂꯛꯄꯒꯤ ꯄꯨꯡꯉꯧ ꯉꯧꯔꯒ ꯌꯥꯝ ꯐꯖꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯁꯤꯗꯒ ꯉꯥꯔꯒꯅꯦ ꯊꯥꯒꯁꯤ ꯌꯦꯡꯉꯒ ꯏꯁꯩꯒꯁꯦ ꯉꯪꯗꯣꯏꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅꯗꯤ ꯁꯨꯈꯪ ꯈꯪꯖꯕ ꯅꯠꯇꯦꯀꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯎꯖꯔꯤꯁꯦ ꯅꯨꯡꯁꯤꯖꯔꯤꯁꯦ ꯃꯥꯅ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯦ ꯑꯁꯨꯛ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯕꯁꯦ ꯂꯣꯏ ꯄꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯗꯤ ꯀꯥꯏꯅꯒ ꯈꯜꯂꯒ ꯃꯥꯁꯦ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯊꯦꯡꯅꯩ ꯅꯨꯄꯥꯁꯦ ꯁꯤꯚꯤꯜꯗꯅꯤ ꯂꯥꯛꯏꯁꯦ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯗꯨꯀꯥꯟ ꯆꯠꯄ ꯅꯨꯄꯥꯁꯤꯁꯨ ꯁꯥꯏꯀꯜꯗ ꯂꯥꯛꯆꯕꯖꯥꯠꯅꯤ ꯂꯥꯛꯆꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯗꯨꯀꯥꯟꯗꯒꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯗꯨꯀꯥꯟꯗꯒꯤ ꯂꯧꯔꯨꯔꯤꯁꯦ ꯆꯦꯡꯁꯦ ꯃꯣꯏꯗꯤ ꯆꯔꯥ ꯋꯥꯜꯂꯦꯕꯀꯣ ꯆꯔꯥ ꯋꯥꯜꯂꯒ ꯃꯥꯅ ꯆꯦꯡꯁꯦ ꯄꯨꯔꯒ ꯊꯣꯛꯂꯛꯄꯁꯤꯗ ꯅꯨꯄꯥꯁꯦ ꯊꯦꯡꯅꯔꯦ ꯅꯨꯄꯥꯁꯦ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯂꯩꯕ ꯃꯥꯅ ꯍꯔꯥꯎꯕꯁꯤꯗꯤ ꯃꯥꯁꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯥ ꯉꯁꯥꯏꯒꯤ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯑꯗꯒꯤ ꯄꯨꯔꯛꯏꯕ ꯆꯦꯡꯗꯣ ꯏꯀꯥꯏꯖꯖꯕꯒꯤ ꯃꯥꯁꯦ ꯄ꯭ꯔꯞꯇꯤ ꯂꯥꯛꯑꯦ ꯑꯩꯁꯦ ꯈꯤꯇꯪ ꯅꯥꯟꯅ ꯆꯠꯂꯝꯃꯗꯤ ꯀꯥꯏꯅꯒ ꯃꯊꯟꯇꯒ ꯈꯟꯖꯕꯗꯣ ꯐꯅ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯎꯖꯔꯛꯄꯗꯒꯤ ꯅꯣꯡꯃ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯑꯦ ꯍꯥꯏ ꯀꯨꯝꯍꯩꯁꯦ ꯀꯔꯤ ꯀꯨꯝꯍꯩꯅꯣꯗꯤ ꯀꯥꯎꯈ꯭ꯔꯦ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯀꯨꯝꯍꯩꯗꯤ ꯅꯠꯇꯦꯕꯀꯣ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯨꯝꯍꯩꯅꯤ ꯍꯥꯏ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯑꯣꯏꯗꯣꯏꯔꯥ ꯊꯧꯔꯥꯅꯤ ꯖꯔꯃ ꯑꯣꯏꯗꯣꯏꯔꯥ ꯁꯨꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕ ꯆꯞ ꯆꯥꯕꯤꯗꯨꯃꯗꯤ ꯀꯥꯎꯔꯕꯖꯥꯠꯅꯤ ꯁꯤꯗꯩꯁꯤꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯃꯣꯏꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯁꯦꯅ ꯄꯩꯁా ꯈꯥꯏꯖꯤꯟꯅꯔꯒ ꯃꯇꯝꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯌꯥꯝ ꯆꯠꯅꯩ ꯍꯥꯏꯌꯦ ꯆꯥꯁꯦ ꯀꯥꯏꯅ ꯃꯥꯁꯨ ꯃꯃꯥꯅ ꯄꯩꯁꯥꯒ ꯄꯤꯕꯤꯔꯛꯑꯒꯀꯣ ꯐꯤꯔꯣꯟꯒꯁꯦ ꯈꯔ ꯅꯥꯟꯅ ꯈꯣꯠꯅ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛꯁꯨ ꯊꯦꯡꯅꯔꯕ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯉꯥꯎꯖꯕ ꯅꯨꯄꯥꯁꯦ
ꯅꯨꯄꯥꯁꯤꯁꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕ ꯊꯣꯛꯂꯛꯏꯅꯤ ꯈꯪꯗꯦ ꯉꯥꯎꯕ ꯊꯣꯛꯂꯛꯏꯅꯤ ꯈꯪꯗꯦ ꯊꯣꯛꯂꯛꯄꯁꯤ ꯃꯥꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯅꯨꯄꯥꯁꯤꯅꯦ ꯃꯃꯥꯟꯅꯕꯁꯤꯅ ꯑꯗꯨꯗꯤ ꯑꯁꯤꯁꯤꯅꯤꯅꯦ ꯅꯍꯥꯟꯒꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯟꯅꯔꯦꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔꯝꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯗꯨꯗꯣ ꯅꯠꯇꯦ ꯁꯤꯗꯤ ꯃꯃꯤꯡ ꯑꯁꯤꯁꯦ ꯀꯧꯕꯅꯦ ꯑꯁꯤꯗꯤ ꯀꯥꯏꯅ ꯍꯥꯏ ꯃꯥꯁꯦ ꯍꯔꯥꯎꯔꯦꯀꯣ ꯃꯃꯤꯡ ꯑꯁꯦꯡꯕ ꯈꯪꯕꯗꯨꯗ ꯑꯗ ꯑꯩ ꯍꯥꯏꯕꯤꯒꯦ ꯃꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯃꯥꯅ ꯍꯥꯏꯔꯨꯅꯣꯗꯤ ꯍꯥꯏꯖꯕ ꯃꯇꯝꯗꯨꯗ ꯅꯨꯄꯤꯅꯒ ꯅꯨꯄꯥꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯆꯠꯅꯗꯦꯕꯀꯣ ꯏꯀꯥꯏꯅꯔꯤꯉꯩ ꯃꯇꯝꯅꯦꯕ ꯑꯗꯨꯒ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯕꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯍꯥꯏꯒꯅꯨ ꯍꯥꯏ ꯃꯃꯥꯟꯅꯕꯤꯁꯤ ꯅꯝꯗꯅ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯀꯧꯔꯦ ꯑꯗꯨꯒ ꯃꯥꯅꯅꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯉꯦ ꯀꯥꯏꯅ ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝꯗꯨ ꯅꯣꯛꯁꯜꯂꯛꯄꯗꯣ ꯑꯗꯨꯒ ꯐꯥꯒꯤ ꯖꯣꯒꯥꯏꯒ ꯇꯧꯅꯕꯗꯣ ꯍꯥꯏꯌꯣ ꯀꯥꯏꯅꯒ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯀꯩꯁꯨꯝꯇ ꯍꯥꯏꯔꯛꯄ ꯅꯣꯛꯂꯛꯄ ꯀꯩꯁꯨꯝꯇ ꯂꯩꯇꯦ ꯑꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯅ ꯄꯥꯎ ꯄꯨꯕꯤꯔꯤꯅꯤ ꯈꯪꯗꯦ ꯄꯨꯕꯤꯗ꯭ꯔꯤꯅꯤ ꯈꯪꯗꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯈꯣꯠꯈ꯭ꯔꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯃꯥꯁꯦ ꯄꯪꯍꯔꯥꯎꯗ ꯍꯔꯥꯎꯖꯕꯗꯣ ꯑꯗꯣ ꯂꯦꯇꯔ ꯑꯃ ꯏꯁꯦꯀꯣ ꯃꯇꯝꯗ ꯆꯤꯊꯤ ꯏꯁꯦ ꯍꯥꯏ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯇꯝꯗꯕꯅꯤꯅ ꯆꯤꯊꯤ ꯏꯕꯁꯦ ꯍꯩꯇꯦꯕꯀꯣ ꯍꯩꯗ ꯀꯃꯥꯏꯅ ꯏꯗꯣꯏꯅꯣ ꯀꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯅꯀꯣ ꯃꯊꯧꯃꯛ ꯁꯥꯗꯅ ꯂꯥꯛꯑꯦ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯞ ꯁꯥꯏꯟꯁꯁꯦ ꯌꯦꯛꯑꯦꯗꯅ ꯂꯞ ꯁꯥꯏꯟꯁꯁꯦ ꯌꯦꯛꯑꯒ ꯅꯨꯄꯥꯁꯤꯒꯤ ꯑꯍꯧꯕ ꯃꯃꯤꯡꯅꯦ ꯃꯥꯒꯤ ꯑꯍꯧꯕ ꯃꯃꯤꯡꯁꯦ ꯊꯝꯃꯒ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯑꯦꯔꯣ ꯑꯃ ꯐꯥꯎꯗꯣꯛꯑꯒ ꯇꯛꯀ ꯂꯥꯎꯅ ꯑꯦꯔꯣ ꯑꯃ ꯐꯥꯎꯗꯣꯛꯄꯗꯣ ꯑꯗꯨꯗꯨꯅꯦꯌꯦ ꯑꯗꯨꯗꯣ ꯇꯪ ꯏꯔꯒ ꯁꯤ ꯆꯤꯊꯤꯅꯦꯌꯦ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨ ꯆꯤꯊꯤꯅꯦ ꯁꯤꯅꯤꯗ ꯁꯤ ꯄꯤꯔꯁꯤ ꯁꯨꯃꯥꯏꯅ ꯄꯤꯔꯁꯤ ꯀꯥꯏꯅ ꯍꯥꯏ ꯃꯥꯁꯦ ꯍꯔꯥꯎꯔꯦꯕꯀꯣ ꯃꯥꯅ ꯄꯤꯔꯛꯄꯅꯤ ꯀꯥꯏꯅ ꯆꯤꯊꯤꯒꯁꯦ ꯍꯜꯂꯛꯑꯒ ꯀꯅꯥꯅ ꯄꯥꯕꯤꯗꯣꯏꯅꯣ ꯑꯁ ꯑꯩ ꯄꯥꯒꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯄꯤꯔꯒꯦ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯅ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯑꯩ ꯄꯤꯕꯤꯔꯨꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦꯀꯣ ꯃꯥꯁꯦ ꯄꯤꯔꯕ ꯄꯤꯗ꯭ꯔꯤꯕ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯑꯍꯤꯡꯒꯁꯦ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥꯁꯦ ꯋꯥꯈꯜꯗ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕꯤ ꯑꯣꯏ ꯃꯥꯅ ꯄꯤꯔꯝꯃꯅꯤꯀꯣ ꯉꯁꯤ ꯃꯣꯏꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯝꯃꯅꯤ ꯄꯤꯔꯝꯃꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯆꯔꯨꯕ ꯃꯃꯥꯟꯅꯕꯤꯁꯦ ꯂꯩꯔꯝꯗꯦ ꯑꯗꯣ ꯇꯨꯏꯁꯟ ꯑꯃꯨꯛ ꯆꯠꯈꯤꯌꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯥꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯁꯨꯃꯥꯏꯅ ꯆꯠꯁꯜꯂꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯥꯔꯗꯤ ꯈꯔ ꯍꯦꯛ ꯐꯗꯧꯕ ꯑꯗꯨꯁꯨ ꯇꯥꯗꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤ ꯆꯤꯊꯤ ꯄꯤꯕꯤꯈꯤꯕꯁꯦ ꯁꯤꯁꯤꯒꯤ ꯃꯃꯥꯁꯤꯅ ꯃꯥꯗꯤ ꯇꯨꯏꯁꯟ ꯆꯠꯈꯤ ꯑꯗꯩ ꯁ꯭ꯀꯨꯜ ꯆꯠꯈꯤ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯀꯩꯅꯣ ꯍꯥꯏꯒꯦ ꯈꯣꯠꯀꯦ ꯅꯪꯕꯨ ꯌꯨꯝꯗ ꯊꯕꯛ ꯑꯝꯇ ꯂꯩꯇꯕ꯭ꯔꯅꯦ ꯑꯗꯨꯝ ꯂꯥꯛꯏꯁꯤꯕꯣ ꯍꯥꯏꯗꯤ ꯇꯤꯟꯅꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯕꯨꯗꯤ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯨ ꯅꯠꯇꯦꯗꯅꯀꯣ ꯃꯃꯥꯗꯨꯅ ꯁꯥꯎꯅꯤꯡꯉꯤꯉꯩꯒꯤꯀꯣ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯗꯨꯅ ꯇꯥꯏꯃꯤꯡ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯃꯥꯁꯦ ꯏꯀꯥꯏ ꯍꯥꯏꯕ ꯌꯥꯝꯅꯀꯣ ꯑꯁ ꯏꯀꯥꯏꯖꯕꯒꯤ ꯆꯠꯈꯤꯗ꯭ꯔꯦ ꯁꯤꯗꯩꯗꯤ ꯈꯪꯅꯤꯡꯉꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯁꯤꯗꯒꯤ ꯅꯨꯄꯥ ꯃꯁꯥꯁꯦ ꯇꯥꯗꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯑꯗꯨ ꯇꯧꯕꯅꯦ ꯑꯗꯥ ꯇꯧꯕꯅꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯄꯥꯎꯒꯁꯦ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯏꯔꯥ ꯍꯥꯏꯔꯛꯇ꯭ꯔꯤꯗꯗꯤ ꯈꯪꯕ ꯅꯠꯇꯦꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯁꯤꯁꯤꯒꯤ ꯋꯥꯈꯜꯗꯗꯤ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯅꯨꯄꯥꯁꯤꯅꯁꯨ ꯃꯥꯕꯨ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯥꯁꯦ ꯄꯨꯖꯩꯕ ꯃꯣꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯈꯜꯁꯦ ꯃꯊꯟꯇ ꯑꯗꯨꯝ ꯄꯪꯁꯥꯗ ꯁꯥꯒꯠꯄ ꯑꯗꯩ ꯔꯦꯗꯤꯑꯣꯗꯀꯣ ꯏꯁꯩꯒ ꯊꯥꯔꯛꯄ ꯏꯁꯩꯒ ꯂꯥꯛꯄꯁꯦ ꯁꯤꯁꯤꯗ ꯑꯣꯏ ꯃꯥꯁꯦ ꯋꯥꯈꯜ ꯁꯥꯒꯠꯇꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯅ ꯂꯩꯖꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃ ꯎꯅꯁꯦ ꯍꯥꯏꯕꯖꯥꯠꯅꯤ ꯁꯤꯁꯤꯒꯤ ꯃꯔꯝꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅꯁꯨ ꯃꯥꯗꯤ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯀꯣꯏꯅꯕꯅꯦ ꯈꯣꯠꯄꯅꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯄꯥꯁꯤ ꯃꯁꯥ ꯈꯪꯗꯅ ꯍꯥꯏꯅꯔꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯕꯖꯥꯠꯅꯤ ꯃꯣꯏ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯕ ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯒ ꯀꯣꯏꯔꯤꯁꯤꯗꯤ ꯏꯃꯥ ꯏꯄꯦꯝꯃ ꯅꯨꯄꯤꯁꯦ ꯇꯥꯕꯗꯒꯤ ꯈꯟꯅꯗꯅ ꯅꯪ ꯑꯗꯨ ꯀꯣꯏꯗꯦꯀꯣ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕ ꯃꯇꯝꯁꯤꯗ ꯏꯔꯥꯡ ꯇꯧꯅꯗꯅ ꯀꯣꯏꯗꯦꯒ ꯉꯥꯡꯅꯕꯗꯩ ꯅꯨꯄꯥꯁꯦ ꯅꯨꯄꯤꯗꯣ ꯎꯅꯖꯦꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯃꯛꯑꯦꯀꯣ ꯅꯪ ꯎꯅꯁꯦ ꯍꯥꯏꯕꯅꯤꯀꯣꯅ ꯃꯥꯁꯦ ꯍꯔꯥꯎꯔꯦ ꯑꯗꯣ ꯆꯤꯊꯤꯗꯨꯗꯤ ꯍꯜꯂꯛꯇ꯭ꯔꯁꯤꯅꯦ ꯆꯤꯊꯤꯗꯨꯗꯤ ꯍꯜꯂꯛꯇꯤꯌꯦ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯅꯁꯥꯗ ꯄꯤꯒꯦꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯍꯥꯏ ꯄꯨꯡꯒꯁꯦ ꯁꯤꯗ ꯍꯥꯏꯕꯅꯤ ꯈꯣꯠꯂꯤ ꯄꯨꯡꯗꯣ ꯄꯨꯡ 3:30 ꯍꯥꯏ ꯃꯇꯝꯗꯨꯗ ꯄꯨꯡ 3:30 ꯃꯥꯁꯦ ꯍꯔꯥꯎꯔꯦ ꯑꯗꯩ ꯏꯔꯨꯒꯁꯦ ꯂꯨꯖꯗꯅꯀꯣ ꯃꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯔꯝꯃꯤꯁꯤꯅ ꯉꯁꯤꯒꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯊꯥꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡꯁꯤꯅ ꯍꯌꯦꯡꯒꯤ ꯄꯨꯡ 3:30ꯁꯦ ꯁꯤꯗ ꯊꯥꯔꯛꯄ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯋꯥꯕ ꯉꯥꯏꯕꯁꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯃꯥꯅꯀꯣ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯅꯤ ꯏꯔꯨꯁꯦ ꯂꯨꯖꯊꯣꯛꯑꯒ ꯃꯥꯁꯦ ꯃꯁꯝꯒꯥꯁꯦ ꯀꯪꯍꯟꯗꯅꯀꯣ ꯐꯤꯔꯣꯟꯒꯥꯁꯦ ꯃꯥꯒꯤ ꯂꯩꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯦꯅ ꯈꯟꯖꯕ ꯐꯤꯔꯣꯟ ꯃꯈꯣꯡꯒꯥꯁꯦ ꯁꯦꯠ ꯅꯥꯟꯅ ꯇꯛꯊꯣꯛꯇꯅꯀꯣ ꯃꯥꯁꯦ ꯎꯅꯔꯣꯗꯕꯅꯤꯅ ꯋꯥꯈꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯃꯥꯁꯦ ꯄꯨꯡ 1 ꯗꯒꯤꯅꯦ ꯃꯥꯁꯦ ꯉꯥꯏ ꯍꯧꯔꯕꯅꯤ ꯀꯦꯔꯒ ꯄꯨꯔꯥ ꯂꯣꯏꯔꯒ
matamduda mathong jadabai changse yam wana ngai gi numisi haraubanasu khogi chaka se chani khangdabi ko insang ga se thonga chaka se thinungai chadabi maupana ga chapu chawo chapu ka pirakpase chapu ka se chaning dabi pukse ithanda thangat pido adu tawrba jani mande adai nupa se ngai re ko mana hana ngai ga moi school halak pa timing oi bajani da school halak na ga mi di loi halak na gre lak tre ni nupa se adu mani khal mi di school loi hana gre to ma di sura lak tri jibu mama na biduna mu mon da phagi toi jala haijali jala natraga ngasai ngai ngai ramaga ai tholak tabaduda chakraba jala mana harapadi pung ahuma khaini aiding sai digi pung ani khara helak sai de tholak pani da khalama se nungai ta moi de khongnang achoba pambi im le haiba khongnang achobu dugi pambi gi banata sorok tagi khara haidara khongnang pambi se lai dena khongnang pambi dugi nakal na labuk ngakta mu oi bajani da ngai song lang trima se ngai dadi ngai ge na ko wakhal nungai ta kai boina ngai ra kas de laptak na cycle thorga nupa se la ebuko as nupa se la ko ubada ima se pakhat padu mi hunga se dang ga chonga ga haiba mama khangdabi ithak thakat pi do ma se tawre tawang khangdabi makla ka se nik pi tawre ba ko nupi se nupa se change do changa kem haida bi nupa se ma mi nupi ma cha du khasai da kupang selang thabi rab jani da ma se nga e haiba ko kai kinu man thar isi bona yam kana naru bagi wangak tin natte dubu khuchaw du na tharak pani na di nari poni dubu ikai bani heman gi bagi anawa chaina do phangdam do nupas na hai nangna kai no ai ga nanga koine ne paksan san do se nanga ka kai da koine gi balai khot balai kan hai ba ko ma se nupi se pra ikai re ko mana hai de e ai sandok de ai kana da kamai sandok tu na ai kana am ta sandok de khote hai ba da nupas na mama na bigi maming sai buko sai maming da moi de nang na santo inatra moi ni school da adum koi hai oza gi mama ni khangde amani khangde koi lak nei khangbra ai gi koi nushina jaba mi su lei kholi like chu tam da nang na kaina ngang pasna se athe ngang pani like chu tam da nang na kaina hai basi da ma kai jaba du ko ma se ma pi se tum tup tari ko nu pa se si har ma ga sar ga chakre mathang ga mai nek santo alamadi nangai na kai dau gi yum kan ha ikai se jaba du ko tuminna changi ma se khupang na thau du kanamta uhoba makti natte duga nungsiba ma mangna khasai da khupang nek tharam ba du makti nungai ba thodong makti natta ma se imung da changa ma se kappe hai ba ko ma se kappe aishu like tam jaramadi ko kaina ga khalla kappe de sai mama na bi sida su nu pas na har pa jani da aina du mai to bani khupang tharam bani kholam bani ka school da wa la wa jani mama na bisina hari no han unda ja ko khupang thar me chumbra khotpra na mana di haidok sadra bane ba nupi sina di ikai jabagi aduma sadum hai hoi thara me kholame na magi nu sina ba nupi di mami na si kau bani du kau bani ai ji khang di ko te mana su nang na pi ba kano do sagi lapsan ge exala pi gi do tum lau gi ni ba khot gi bani ba kan hai ma thawai nungai tare ko nungai tabe dum haugra ga khogi nong phadok lambi da ka thengna ba masaka takku mama na bina nangonda khopang na tharamba nupa do du na koiba nupi du ni takpase ma sam kalak chabam phawai ba ko nupi do uba sida tawu budi mi gi di paisa nungsa yam ka hena pai dramaksu kaisu wata pa da ba imungi macha ni yengba da dung khangi mamai ga se nungsirap ka tawaga ko masam ga se tangkai ga pullaga yengba da matu mai na nanjaba do ma ga yengna ba do budi atoke matik khenare ba ko ma se khangjar su kalakpa ma di phawi as ai su nang dumai na tor di mana pambi doini ko nusi bi doini ko kaina khalle nupa na khubang thar ma su nusi bi di phawi ma se manak ta naksan na ba ma bu u na ba koina dramak su ma bu yengja hong na ba se yam kana hotna je ba ma se tawu budi imungi bharasima mama ga mabunga na puraga leire mana thaba ingkhang awa makti sonde imung manugi thaba ingkhang kar sujaraga leibani na masu nushibida pra ngaujabdo lai maksu tamdrabani na nupasigi mayum se khara lapnai ba moiga yam lapnai nupasigi imung sidi moigi mama se ingkhon se dum chaw bajani da khon ga chaga pochai ga min hek leina khona chatpa te mama na binaga insang leiru je na haiba moigi dadi ayamba nang saigi nunglengoi pairaga aduna sinpham oibanina ingkhon ga koina ba se mi akhanaba amani khaknaga chaw na koina ba khona ba tawba aduga hojiki nupa si mama se
마su hingon poche am thabasida ko mamanabinaga chalusila o kholusila haibasu chatningbanina ko mana ngaujaba nupadagi mayumni khanbai chattana tawi ensang leidana ade mamana ensang layona thanama paisa se managane chatlaga layrudoini hojiki nupa mayumsida matangbu ujaradi kaina khanjabado sumanga sangbu harauba sise aina leradi ainaga mau oijaradi kaina panghada haraujabi irang pangkada kajabido oibado nupasi mama nangda ibema kaina ga kawrakpado ko ibema nang kari legi haino kaina ga hangbasida ko mana ibema kawre as inempong ni ibema kawra abane kaina ga yam haraujabagi irang ga pangtau tawjai haib ko ngaujabadi yam ngaujare nupasida mana nusibasisu yam nusire nupa mana dabu sukhang hek khangbidabagi wani matamsida kogi phone se yam phajana painadri haib ko keypad ka paibase keypad khara khara dum painer e dugo smartphone kai ka paina basina paisa nungsa yam paiba mina ga yam tangna paina ba matam ni moi imung gi di phone ga sida mata paiba natri sidai sida mana nungdang wairam ama halakpa duda thengna ba mi gi so school mana so he phiron se areba phiron se luna na sesaraga mi gi school halakpa timing school chakkiba timing se mase moi sorok sida thaba ama natraga ama tobo sargam chachai haiba ko ising honba he khara sa dumaina chachabasda numidang waram ni mase ising honba halakpa matam sida kasagi mana ngaujari banu pasi sisiga ma koinai haiba nupi siga khogi date to wai tap taga maning wai daga inaraga chatpoi kai wari ga sanaba to base yam chakchabado khangbra ni nupi sina khogi school bag kando makhut ani naga pairaga nom hai tawraga ikai nushi yanabagi mongse mase ubagi thamoise yam naba ma phaujabado thamoise yam chakchabado ko kadana di nungai ni man hek nusijaba nupa sida adumain hek chamina bas mase nungai mandre mase imung changa mase kape mana khal ay so yang wa basi bu ay nang bu yam nusi na amuk tang di phongto oge yabir ogera thamoy awa base sidang phongto khadi khar phado mali da naman mama na bis am tang un se kaino ma sengdok ni na hai bazani da nupa se ne yarak trebo ko da yarak ta bis ta anbado mama na bis ta kainom tang sengdok ke tawne kainom tang sengdok ke tawbas ta nupa sina yare eko do mama na bis ne tak pi bai tare ne mai da mak mateng am pangbi bodo da ngasai gi ngai na bam gi moi khongnang se sida ma se ngai ga leire to ngai nupa se su chunglak lakte ba school timing loiba kanda ni ko school timing loiba kanda nupa na laktrisina e ma se koinai hadi ma di like su tamdabani na mi mangte ikai jabagi oiram gadabdi male man haujikta da wakhal lak jabado handi adu hadi khangbana ti to lakte na khallaga nupa se la e cycle la aga kaiwano na hange mo ko man hai ai nang do yam nungshi na dum direct dum haiba nungshi nang na yaw haiba di natte yaw haibagi di nate do ay nang thamoy sing na nusi nang na atopa maga chamina so edum nusi ba phawe adugin hai mase kapthora ba wase hai na saigi as waja abdu ko wa beheman bagi mitmang da moina det ka tawbudu makta di nungai taba ma phawe mase hai na kapthora aba mase dum makhon thong na hi launa dum kap jai ma mai je khumjala hi launa kappe nupa si mon da tingak yeng lei haibo ko tasing na mabu nusi harga pra kap thokhibu di upai dek lei ta de ma se khumjan le mai mi se khumjala kapya ba kappa ma se dum chele e haiba ikai bu dong sai gi ikai bu kai bu ma haining bu wai khra do hairamaga ma se phare da kap thobu de ko ai mai mamang da mu hanna ularoi sakse na khangi ba de gi mi gi school chat pa timing halak pa timing da ma se moi adai da charaga soi leitre ai sakse ularoi na khalle degi mase mama na bisin sina nupa koina ba khona ba tobusta koyu kholu kaino ga hai phana koina mase nupa se koi de bide lei chahi ani mukki maya se mase nupa se koi di khalagam hairak tabagi koi de bida dum lei ko mapa nung panju kya thokpa na tabani na sidagi mase khogi nupa ma khangnei sina kamai togi ta koi ba lakpa jani na moirom sta koi ba lakpa dagi khangna gi ba nupa se yengboda dum gyanung taba midi mande ai matam dum hek yeng budung ngausan na ba mi dum male bo ko moina angang
ꯑꯣꯏꯔꯤꯕ ꯄꯨꯔꯥ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯐꯕꯇꯕ ꯈꯟꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯤꯅ ꯑꯐꯕꯅꯤ ꯁꯤꯅ ꯐꯠꯇꯕꯅꯤ ꯀꯥꯟꯗ ꯍꯦꯛ ꯈꯟꯖꯗꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏ ꯇꯥꯅ ꯍꯥꯏꯊꯔꯒ ꯀꯣꯏꯂꯛꯏꯕ ꯃꯤꯁꯤꯡꯁꯤꯅ ꯃꯊꯛꯂꯣꯝ ꯃꯆꯥꯅꯦꯕ ꯃꯊꯛꯂꯣꯝ ꯃꯆꯥ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯐꯩꯖꯟꯅꯕꯀꯣ ꯂꯝꯒꯁꯦ ꯌꯥꯝ ꯂꯩ ꯂꯝ ꯂꯥꯞꯅ ꯂꯥꯞꯅ ꯀꯣꯏꯕ ꯆꯠꯂꯒ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯉꯥꯎꯁꯟꯅꯩ ꯐꯩꯖꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯉꯥꯎꯁꯟꯅꯕ ꯄꯥꯔꯇꯤ ꯑꯣꯏꯕꯖꯥꯠꯅꯤ ꯃꯣꯏꯁꯦ ꯀꯣꯏꯕ ꯂꯥꯛꯑꯒ ꯃꯥꯁꯦ ꯈꯪꯅꯈꯤꯕꯅꯤ ꯃꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯈꯔ ꯈꯪꯅꯩ ꯃꯥꯁꯨ ꯈꯪꯅꯩ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯨꯒ ꯌꯦꯡꯕꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯤꯃꯗꯤ ꯁꯨꯡꯃꯥꯟ ꯃꯥꯟꯗꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯄꯁꯥꯁꯦ ꯑꯗꯨꯝ ꯂꯣꯏ ꯁꯨꯅ ꯆꯥꯕ ꯃꯤ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯃꯥꯅ ꯅꯤꯁꯥ ꯄꯁꯥ ꯑꯗꯨ ꯌꯧꯅ ꯆꯥꯏ ꯍꯥꯏꯕꯃꯛꯇꯤ ꯈꯪꯗꯕ ꯃꯥꯁꯦ ꯀꯣꯏꯅꯔꯦ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕꯗꯤ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤꯅꯤ ꯃꯣꯏ ꯃꯅꯥꯛꯀꯤꯗꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯀꯣ ꯅꯨꯡꯁꯤꯅꯕ ꯑꯃ ꯊꯝꯃꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯄꯥꯈꯪ ꯑꯃ ꯍꯦꯛ ꯊꯝꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯐꯥꯊꯍꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯁꯦ ꯊꯝꯕꯗꯒꯤ ꯀꯣꯏꯅꯔꯒ ꯅꯨꯄꯥꯁꯤꯅ ꯎꯅꯁꯤꯁꯤꯅꯤꯗ ꯃꯇꯝꯗ ꯃꯥꯗꯤ ꯐꯣꯟ ꯄꯥꯏꯕ ꯅꯠꯇ꯭ꯔꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯐꯣꯟ ꯄꯥꯏꯗꯦꯗ ꯃꯃꯥꯟꯅꯕꯤꯀꯣ ꯃꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯤ ꯈꯔ ꯄꯥꯏꯅꯕꯖꯥꯠꯅꯤ ꯄꯥꯏꯕꯁꯤꯗ ꯄꯥꯎ ꯆꯦꯜꯂꯦ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯁꯦ ꯐꯣꯟ ꯄꯥꯏꯔꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯄꯥꯏꯍꯜꯂ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯩ ꯂꯥꯛꯀꯦ ꯄꯨꯡꯁꯤꯗ ꯉꯥꯏꯔꯝꯃꯣ ꯈꯣꯠꯂꯝꯃꯣꯅ ꯍꯥꯏ ꯃꯥꯁꯦ ꯉꯥꯏꯔꯦ ꯑꯗꯒꯤ ꯃꯧꯄꯥꯗꯨꯅ ꯃꯄꯥꯒ ꯊꯅꯝꯃꯦ ꯑꯗ ꯃꯕꯨꯡꯒ ꯃꯃꯥꯒꯗꯤ ꯑꯁ ꯆꯠꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯃꯄꯥꯁꯤꯗ ꯃꯃꯥꯟꯅꯕꯤꯒ ꯁꯥꯏꯕꯣꯛꯇ ꯆꯠꯂꯨꯒꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯑꯣꯏꯗꯕ ꯋꯥꯁꯦ ꯍꯥꯏꯖꯜꯂ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯉꯥꯏꯔꯦ ꯅꯨꯄꯥꯁꯦ ꯃꯇꯝꯗꯨꯗ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯑꯦꯀꯣ ꯕꯥꯏꯛꯁꯦ ꯊꯧꯔ ꯂꯥꯛꯑ ꯃꯥꯁꯦ ꯃꯅꯤꯡꯁꯤꯗ ꯇꯣꯡꯉꯦꯕꯀꯣ ꯇꯣꯡꯉꯒ ꯃꯥꯁꯦ ꯄꯨꯔꯒ ꯆꯠꯄꯁꯤꯗ ꯆꯪꯕꯁꯦ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯃꯅꯦꯅ ꯍꯥꯏꯔ ꯆꯪꯉꯦꯕꯀꯣ ꯃꯥꯁꯦ ꯏꯊꯛ ꯊꯛꯀꯠꯂꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯅꯨꯄꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗꯒ ꯇꯣꯡꯉꯒ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗꯀꯣ ꯆꯪꯉꯒ ꯐꯝꯃꯤꯟꯅꯔꯒ ꯀꯥꯁꯦ ꯌꯥꯝ ꯃꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯨꯡꯃꯝ ꯃꯝꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯒ ꯈꯔꯗꯤ ꯑꯗꯨꯝ ꯃꯝꯕꯗꯣꯀꯣ ꯅꯨꯡꯁꯥ ꯃꯉꯥꯜꯗ ꯃꯥꯅ ꯈꯜꯂꯤ ꯅꯨꯡꯁꯥ ꯃꯉꯥꯜꯗꯒꯤ ꯆꯪꯉꯛꯄꯁꯤꯗ ꯃꯝꯃꯤ ꯖꯥꯠꯂꯥ ꯈꯣꯠꯂꯤ ꯖꯥꯠꯂꯥꯅ ꯇꯧꯔꯒ ꯃꯝꯃꯒ ꯂꯩꯕꯁꯤꯗ ꯑꯆꯥꯄꯣꯠꯁꯦ ꯆꯥꯁꯦꯅ ꯍꯥꯏꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯑꯆꯥꯄꯣꯠ ꯄꯨꯊꯣꯔꯛꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏ ꯅꯨꯄꯥꯁꯤꯗꯤ ꯑꯆꯥꯄꯣꯠꯁꯦ ꯄꯨꯊꯣꯔꯛꯑꯦꯀꯣ ꯑꯗ ꯄꯨꯊꯣꯔꯛꯄ ꯀꯥꯟꯁꯤꯗ ꯑꯆꯥꯄꯣꯠ ꯆꯥꯔꯁꯤ ꯈꯣꯠꯂꯁꯦꯅ ꯍꯥꯏꯅꯕ ꯀꯥꯟꯁꯤꯗ ꯎꯅꯔꯤꯕ ꯅꯨꯄꯥꯁꯦꯀꯣ ꯑꯩ ꯈꯪꯅꯕ ꯃꯊꯛꯂꯣꯝ ꯃꯆꯥꯅ ꯍꯥꯏꯖꯔꯛꯑꯒꯦ ꯃꯊꯛꯂꯣꯝ ꯃꯆꯥꯁꯤꯅꯀꯣ ꯌꯥꯝ ꯅꯛꯁꯟꯅꯒ ꯐꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯅꯥꯛꯇꯒ ꯐꯝꯃꯒ ꯑꯆꯥꯄꯣꯠꯁꯦ ꯏꯟꯕꯤꯒꯦ ꯁꯤꯅꯤꯗ ꯃꯥꯁꯦ ꯉꯛꯑꯦꯕ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯏꯟꯕꯤꯒꯦ ꯍꯥꯏꯔꯤꯁꯤꯕꯣꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥꯃꯛꯁꯨ ꯅꯠꯇꯕꯅꯦ ꯑꯗꯣ ꯀꯩꯅꯣꯅꯦꯅ ꯃꯥ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯃꯁꯥꯗ ꯍꯩꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯇꯦ ꯇꯁꯦꯡꯅ ꯃꯥ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯆꯥꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯅꯪꯁꯦ ꯑꯩ ꯌꯥꯝ ꯊꯥꯖꯗ ꯃꯥꯜꯂꯦ ꯈꯣꯠꯇ ꯃꯥꯜꯂꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯔꯤꯁꯤꯒ ꯈꯣꯠꯂꯤꯁꯤꯒ ꯀꯥꯏꯅ ꯁꯨꯝ ꯄꯉꯥꯡ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥ ꯈꯜꯂꯦꯕ ꯀꯩꯅꯣ ꯉꯁꯤꯈꯛ ꯎꯅꯔꯒ ꯅꯨꯡꯁꯤ ꯍꯥꯏꯁꯤꯕꯣꯅ ꯈꯜꯂ ꯃꯥꯅ ꯃꯇꯝꯗ ꯄꯪꯕꯁꯦ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯈꯤꯕ ꯁꯨꯃꯥꯏꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯖꯥꯠꯂꯣ ꯀꯥꯏꯅ ꯈꯟꯕꯗꯒꯤ ꯑꯆꯥꯄꯣꯠꯀꯁꯦ ꯏꯟꯕꯤꯗꯅ ꯇꯧꯋꯦꯕ ꯃꯉꯣꯟꯗ ꯏꯟꯕꯗ ꯆꯥꯕꯁꯦ ꯍꯩꯇꯦ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯑꯣꯔꯣꯒ ꯇꯥꯕꯤꯗꯣ ꯇꯥꯗꯅ ꯅꯨꯄꯥꯁꯤꯅ ꯈꯨꯟꯕꯤꯗꯅꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯃꯉꯣꯟꯗ ꯃꯁꯥꯁꯦ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯦ ꯂꯧꯅꯕ ꯇꯞꯅ ꯃꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕꯁꯦ ꯍꯣꯠꯅꯔꯛꯄ ꯑꯗꯩ ꯅꯨꯄꯤꯁꯤꯁꯨ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯅꯔꯨꯕꯗꯣ ꯀꯧꯕꯅꯤꯅ ꯃꯄꯥꯟꯒꯀꯌꯥ ꯊꯣꯛꯇꯕꯤ ꯑꯣꯏꯕꯅꯤꯅ ꯇꯧꯅꯔꯤꯕ ꯏꯔꯥꯡꯁꯦ ꯀꯔꯤꯝꯇ ꯃꯥꯗꯤ ꯈꯪꯗꯕꯅꯤꯅ ꯅꯨꯡꯁꯤꯅꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯖꯥꯠꯂꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯩ ꯌꯥꯗꯦ ꯈꯣꯠꯇꯦꯁꯨ ꯀꯩꯝ ꯍꯥꯏꯍꯧꯗꯕꯤ ꯃꯥꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯃꯁꯥ ꯁꯣꯛꯅꯕ ꯍꯣꯠꯅꯔꯛꯑꯦ ꯃꯥꯁꯦ ꯌꯥꯅꯤꯡꯗꯦ ꯍꯩꯅꯗꯦ ꯈꯣꯠꯇꯦꯅꯗꯤ ꯑꯗꯨꯝ ꯍꯥꯏꯖꯩꯌꯦ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯀꯗꯔ ꯇꯧꯕꯤꯕꯗꯣ ꯃꯉꯣꯟꯗ ꯅꯪ ꯑꯩꯁꯦ ꯀꯩꯝꯇ ꯊꯥꯖꯗꯕ ꯃꯥꯜꯂꯤ ꯈꯣꯠꯇꯕ ꯃꯥꯜꯂꯤ ꯀꯥꯏ ꯃꯀꯣꯛꯇꯒ ꯅꯥꯟꯊꯕꯤꯗꯅ ꯅꯪ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯣ ꯑꯩꯁꯦ ꯅꯪ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯀꯥꯏ ꯍꯦꯛꯇ ꯑꯩꯈꯣꯏ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅꯕ ꯃꯤ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯄꯨꯔꯥ ꯏꯄꯪ ꯄꯪꯍꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯇꯝꯗ ꯀꯔꯤꯝꯇ ꯈꯪꯗ ꯃꯥꯁꯦ ꯄꯨꯔꯥ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯪꯊꯔꯦꯕꯀꯣ ꯑꯩꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯐꯖꯗꯕ ꯈꯔꯗꯤ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯏꯆꯝ ꯆꯝꯅ ꯄꯪꯉꯒ ꯂꯩꯖꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅ ꯃꯣꯏꯅ ꯑꯩ ꯋꯥꯔꯤꯁꯦ ꯇꯥꯔꯒꯗꯤ ꯁꯤꯡꯖꯅꯕ ꯍꯥꯏꯅ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯥꯟꯊꯣꯛꯆꯔꯛꯄꯅꯦꯅ ꯊꯝꯖꯔꯤ ꯑꯗꯣ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯅꯛꯁꯟꯅꯅꯕ ꯍꯣꯠꯅꯔꯦꯀꯣ ꯃꯥꯁꯦ ꯏꯄꯪ ꯄꯪꯅ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗ ꯌꯥꯈꯤꯕꯗꯒꯤ ꯃꯥꯁꯦ ꯀꯣꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯣ ꯃꯥꯁꯦ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯀꯞꯄꯦ ꯃꯥꯁꯦ ꯑꯗꯩ
ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯉꯁꯥꯏꯒꯤ ꯃꯊꯛꯂꯣꯝ ꯃꯆꯥꯁꯦ ꯁꯤꯁꯤꯅ ꯍꯥꯏ ꯃꯉꯣꯟꯗ ꯀꯞꯀ ꯅꯪ ꯑꯩ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯅꯕꯅꯦ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ ꯈꯣꯠꯀꯅꯨ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯑꯁ ꯌꯥꯝ ꯊꯦꯝꯕꯤꯗꯅꯒ ꯇꯧꯋꯦ ꯃꯥꯁꯦ ꯃꯥꯁꯦ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯥꯅ ꯈꯟꯈꯤꯕꯁꯦ ꯃꯇꯝꯁꯤꯗ ꯅꯪ ꯑꯩꯒꯁꯦ ꯅꯛꯁꯟꯅꯕ ꯌꯥꯔꯔꯣꯏꯀꯣ ꯑꯩꯁꯦ ꯑꯇꯣꯞꯄꯒ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯑꯩ ꯃꯥꯒ ꯑꯗꯨꯝ ꯂꯩꯔꯅꯤꯅ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯄꯥꯝꯗ ꯅꯨꯡꯁꯤꯗ ꯉꯁꯥꯏ ꯃꯊꯛꯂꯣꯝ ꯃꯆꯥꯁꯤꯒ ꯁꯨꯝ ꯅꯨꯡꯁꯤꯅꯔꯦ ꯃꯔꯛꯇ ꯎꯅꯩ ꯍꯧꯖꯤꯛꯀꯤ ꯃꯊꯛꯂꯣꯝ ꯃꯆꯥꯁꯤꯒ ꯃꯥꯒꯁꯦ ꯑꯗꯣ ꯃꯊꯛꯂꯣꯝ ꯃꯆꯥꯁꯦ ꯃꯥꯒꯤ ꯑꯆꯥꯄꯣꯠꯀ ꯂꯩꯔꯛꯇꯅ ꯈꯣꯠꯂꯛꯇꯅ ꯇꯧꯕꯁꯦ ꯃꯥ ꯀꯩꯁꯨꯝ ꯍꯔꯥꯎꯗꯦꯕꯀꯣ ꯎꯅꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯛꯆꯥꯡ ꯀꯣ ꯁꯤꯅ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤꯗꯤ ꯃꯥꯒ ꯌꯨꯝ ꯄꯥꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯅꯨꯄꯤꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯂꯩꯖꯕꯀꯣ ꯁꯤꯗꯒꯤ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯇꯁꯦꯡꯅ ꯃꯐꯝ ꯑꯃꯗ ꯐꯝꯃꯁꯨ ꯃꯐꯝ ꯑꯃꯗꯁꯨ ꯀꯣꯏꯕ ꯆꯠꯂꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯀꯥꯁꯤꯗ ꯇꯥꯞ ꯂꯥꯎ ꯄꯥꯏꯁꯤꯜꯂꯛꯄꯤ ꯅꯨꯡꯁꯤꯕꯒꯤ ꯈꯨꯄꯥꯏ ꯅꯠꯇꯕꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯟꯅꯕ ꯂꯧꯅꯕꯒꯤ ꯃꯑꯣꯡꯁꯦ ꯍꯦꯛ ꯇꯧꯋꯦꯕ ꯅꯨꯄꯤꯁꯦ ꯍꯩꯅꯔꯛꯇꯦ ꯍꯥꯏ ꯃꯥꯁꯦ ꯑꯁ ꯑꯩ ꯍꯩꯅꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯁꯥꯎꯗꯅ ꯈꯣꯠꯇꯅꯒ ꯇꯧꯕꯤ ꯌꯦꯡꯕꯗ ꯏꯍꯩ ꯍꯩꯅꯔꯛꯇ꯭ꯔꯦ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡꯗꯤ ꯌꯧꯅ ꯊꯥꯡꯖꯜꯂꯨꯔꯕꯅꯤꯅ ꯅꯨꯃꯤꯠ ꯑꯃ ꯃꯣꯏꯁꯦ ꯆꯦꯜꯂꯦ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯃꯁꯥꯅ ꯌꯥꯅ ꯑꯗꯨꯝ ꯆꯦꯟꯕꯅꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦꯗ ꯍꯥꯏꯅ ꯈꯜꯂꯒ ꯉꯁꯥꯏꯒꯤ ꯃꯔꯤꯗꯨꯁꯨ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈꯤꯕꯅꯤꯅ ꯆꯦꯜꯂꯒ ꯂꯩꯔꯦ ꯍꯥꯏꯗꯣꯛꯄ ꯆꯠꯂꯀꯥꯟꯁꯤꯗ ꯂꯨꯍꯣꯡꯉꯁꯦꯅ ꯍꯥꯏꯕ ꯅꯨꯄꯤꯔꯣꯝꯗꯒꯤꯗꯤ ꯍꯣꯡꯁꯦ ꯈꯣꯠꯁꯦꯅ ꯍꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥꯔꯣꯝꯗꯒꯤꯗꯤ ꯅꯨꯄꯥꯁꯤꯅ ꯍꯣꯏꯅ ꯍꯥꯏꯅꯔꯒ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏ ꯕꯥꯏꯛꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯃꯊꯛꯂꯣꯝ ꯃꯆꯥꯁꯤꯅ ꯑꯝꯇ ꯊꯣꯛꯂꯛꯎ ꯁꯤꯅꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯗ ꯉꯥꯛꯇꯅꯤ ꯃꯥꯗꯤ ꯐꯣꯟ ꯁꯨꯡ ꯄꯥꯏꯕ ꯅꯠꯇꯦ ꯃꯃꯥꯟꯅꯕꯤꯁꯤꯗ ꯅꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯦ ꯈꯣꯠꯂꯦꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯤ ꯃꯥꯅ ꯀꯩꯅꯣ ꯆꯦꯜꯂ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯣ ꯍꯥꯏꯁꯤꯕꯣꯅ ꯁꯨꯝ ꯎꯅꯤꯡꯕꯒꯤ ꯑꯣꯏꯔꯤꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯃꯥꯅ ꯑꯃꯨꯛ ꯅꯨꯄꯥꯁꯤꯗ ꯎꯅꯕ ꯊꯣꯛꯑꯦ ꯁꯤ ꯅꯨꯃꯤꯠꯁꯤꯗꯁꯨ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯆꯦꯟꯁꯤꯜꯂꯦ ꯃꯥꯁꯦ ꯅꯨꯄꯥꯁꯤꯅ ꯁꯥꯟꯅꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯅꯗꯤ ꯈꯪꯖꯗꯕ ꯆꯦꯟꯁꯤꯜꯂ ꯃꯥꯁꯦ ꯀꯩꯅꯣ ꯆꯦꯟꯁꯤꯜꯂꯤꯁꯤꯕꯨ ꯈꯣꯠꯂꯤꯁꯤꯕꯨ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯑꯩ ꯅꯪꯗꯣ ꯎꯗ꯭ꯔꯗꯤ ꯂꯩ ꯉꯝꯗꯦ ꯅꯪꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯟꯗꯧꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯍꯥꯟ ꯑꯩꯈꯣꯏꯗ ꯂꯩꯔꯝꯕꯅꯤ ꯅꯪ ꯆꯠꯈꯤꯕꯗꯣ ꯑꯁ ꯑꯩ ꯂꯩ ꯉꯝꯗꯦ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯑꯣꯏꯗ ꯄꯥꯗꯕꯁꯤ ꯃꯉꯣꯟꯗ ꯃꯌꯥꯝ ꯍꯥꯏꯖꯟꯕꯤꯕꯖꯥꯠꯅꯤ ꯃꯥꯁꯦ ꯊꯥꯖꯔꯦꯕꯀꯣ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯄꯁꯤꯗ ꯍꯔꯥꯎꯖꯕꯣꯏ ꯃꯥꯗꯤ ꯄꯪꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯅ ꯑꯅꯤꯔꯛ ꯆꯦꯟꯁꯤꯜꯂꯤꯁꯤꯒꯤ ꯃꯔꯝꯅ ꯃꯊꯛꯂꯣꯝ ꯃꯆꯥꯁꯦ ꯃꯥꯗꯤ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯕ ꯖꯥꯠꯅꯤꯗ ꯂꯨꯍꯣꯡꯉꯒ ꯉꯥꯎꯁꯟꯅꯕ ꯍꯦꯟꯃꯟꯕꯒꯤ ꯈꯥꯏꯗꯣꯛꯅꯔꯒ ꯋꯥ ꯂꯣꯏꯁꯟꯅꯔꯒ ꯂꯩꯔꯒ ꯃꯥꯗꯤ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯀꯩꯁꯨ ꯈꯪꯖꯗꯕꯤ ꯅꯨꯄꯤꯁꯦ ꯂꯧꯕ ꯖꯥꯠꯅꯤꯗ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯤꯃꯛꯇꯕꯨ ꯁꯦꯜ ꯅꯨꯡꯁꯦ ꯌꯥꯝ ꯆꯪꯉꯤꯗꯅ ꯁꯦꯜ ꯅꯨꯡ ꯌꯥꯝ ꯆꯪꯕꯅꯤꯅ ꯃꯃꯥꯁꯤꯒ ꯇꯥꯟꯅꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯗꯤ ꯂꯨꯍꯣꯡꯗ꯭ꯔꯦꯗꯅꯀோ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯃꯤ ꯍꯥꯏꯅꯕ ꯋꯥꯅꯤ ꯃꯆꯥꯁꯤꯡꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯔꯁꯨ ꯑꯃꯨꯛ ꯍꯣꯡꯕꯤꯕꯒ ꯂꯩꯗꯅ ꯂꯨꯍꯣꯡꯕꯤꯗꯅ ꯃꯤꯒꯤ ꯃꯆꯥ ꯑꯃ ꯂꯧꯔꯒꯕꯨ ꯀꯥꯏꯅ ꯇꯧꯕꯗꯣ ꯃꯣꯏꯗꯤ ꯇꯧꯗ꯭ꯔꯕ ꯑꯗꯨꯝ ꯄꯪꯂꯩꯗ ꯂꯩꯔꯕ ꯍꯥꯏꯇꯥꯔꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯄꯥ ꯃꯕꯨꯡ ꯃꯃꯥꯅ ꯃꯥꯁꯦ ꯁꯥꯎꯔꯦ ꯑꯅꯤꯔꯛ ꯃꯥꯅ ꯌꯥꯝ ꯄꯥꯝꯗꯦꯅ ꯆꯠꯆꯈ꯭ꯔꯕꯅꯤꯅ ꯆꯠꯈ꯭ꯔꯁꯅꯨꯅ ꯏꯟꯊꯣꯔꯛꯑꯦꯕ ꯁꯤꯗꯒꯤ ꯃꯥꯁꯦ ꯂꯩꯕꯁꯦ ꯏꯃꯨꯡꯁꯦ ꯌꯥꯝ ꯆꯤꯜꯂꯤ ꯃꯣꯏ ꯏꯃꯨꯡꯁꯦꯀꯣ ꯅꯨꯄꯥꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅ ꯑꯍꯥꯟꯕꯗ ꯑꯁꯨꯝ ꯅꯨꯡꯉꯥꯏꯅꯒ ꯊꯝꯕꯤꯒꯗꯧ ꯍꯦꯛ ꯃꯥꯟꯕ ꯃꯅꯦꯝꯄꯣꯛꯁꯦ ꯅꯣꯡꯉꯥꯟꯕꯒ ꯌꯥꯝ ꯅꯍꯥꯅꯦ ꯍꯥꯏꯕꯀꯣ ꯃꯥꯒꯤ ꯃꯅꯦꯝꯄꯣꯛꯁꯦ ꯃꯥꯒꯤ ꯃꯃꯥꯗꯒꯤꯗꯤ ꯍꯦꯟꯅ ꯅꯍꯥ ꯑꯣꯏꯅꯦ ꯅꯣꯡꯉꯥꯟꯕꯗ ꯄꯨꯔꯥ ꯐꯨꯜ ꯃꯦꯀꯞꯇꯒ ꯀꯦꯁꯟꯗꯅ ꯏꯕꯨꯡꯉꯣ ꯑꯣꯏꯗꯣꯏ ꯃꯀꯨꯕꯣꯛꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯣꯏꯒꯤꯗ ꯃꯃꯥꯁꯤꯅ ꯅꯣꯡꯉꯥꯟꯕꯒ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯅꯤꯀꯣ ꯕꯖꯥꯔꯗ ꯄꯣꯠ ꯌꯣꯜꯂꯤꯅꯤ ꯈꯣꯠꯂꯤꯅꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯅꯤ ꯑꯗꯩ ꯃꯄꯨꯔꯣꯏꯕꯁꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯆꯠꯈ꯭ꯔꯅꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨ ꯂꯩ ꯁꯤꯁꯨ ꯄꯨꯔꯥ ꯐꯨꯜꯅꯤ ꯉꯥꯎꯁꯟꯅꯕꯗ ꯕꯥꯃꯦꯟ ꯑꯃ ꯇꯥꯗꯕꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯔꯒ ꯃꯃꯥꯅ ꯈꯔ ꯄꯨꯁꯜꯂꯛꯄ ꯈꯔꯗꯨꯅ ꯆꯥꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯦ ꯃꯥꯅ ꯂꯣꯏꯁꯤꯜꯂꯒ ꯃꯥꯁꯦ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯁꯦ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯐꯖꯅ ꯂꯣꯏꯅꯕꯤꯗꯕꯗꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯋꯥꯍꯩ ꯋꯥꯇꯥꯗꯤ ꯈꯤꯇꯪ ꯐꯖꯗꯦ ꯑꯗꯣ ꯂꯥꯟꯅ ꯂꯧꯅꯔꯣꯏꯁꯤꯀꯣ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯍꯛꯆꯥꯡꯒꯤ ꯑꯀꯜꯂꯛꯄ ꯃꯤꯍꯧꯕ ꯀꯔꯥꯝꯕ ꯐꯥꯎꯔꯀꯥꯟꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨ ꯐꯥꯎꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯃꯅꯥꯛꯁꯦ ꯁꯨꯡꯆꯪ ꯆꯪꯉꯛꯇꯕ ꯄꯥꯈꯪ ꯁꯥꯔꯒ ꯀꯣꯏꯕ ꯆꯠꯇꯅ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯂꯩꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒ ꯃꯣꯏꯕꯥꯅꯤ ꯈꯛ ꯑꯗꯨꯝ ꯂꯩꯕ ꯃꯃꯥꯁꯦ ꯅꯣꯡꯉꯥꯟꯕꯗꯩ ꯀꯩꯊꯦꯜ ꯆꯠꯈꯤꯕ ꯃꯃꯥꯁꯤꯁꯨ ꯃꯇꯝꯗꯨꯗ ꯃꯊꯛꯂꯣꯝ ꯑꯣꯏꯔꯁꯨ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯗꯨꯝ
lairabo oidoineba yam sengna haraga koigi mathak lekai oirasu lairaba imung oidana adu moide nonga kitang taraga imung dei ka de kit ising pungthom thombi duga pochai sina thambal lapama menman ta debi posina laira iba dagi thammi posi paktamda thamjanbi duga ahadba phirona nithijana thupaga thamba du amanbana sida setnaba kaina thambana te manem pokse kogi ahanba se panglei daga lei thokpi ko pisa kitang lega na magi phiron de kai de as anan base panglei de leidana khotana yamna magi thokpa pahingda hingnaba imung ne Mas yang wae boko mana kitanga wa maka haizaba se pai mapur basna tapka toroga phubi ba chai bibek to badagi wangang khudingi manem boxna pdp chai duga chaba thakpa matam da pdp chai chaganu khokanu haide sanung ko chama chaning ba chaw kai hairaga ngangba matam de lawai dagi ani karak paina kem khangaroi ne ya uset thawoi de be mo ong sum ngangba mi se document uset ta da snoya da si chawa phangjar moine chaw kai ne ta haibi ba ko de luhom da su kem ta ulakte habagi mo ong amada tawba luhom modi na te da ngasa aduersu luhong dramak su dangi da makta pidal lama kai ma hapak pasu na te pirak pasu na te kan asi se aigi na setnari ba se asi setlu aini inari ba se as aidi piron se amu se khadi ingadi in bahai na ba mi na te kan yam usit thawoi da ngangi ma se khuding mak khange ba ko da khang matam se mana chak thoi ngai matam hai tar ne manem poksi khogi taseng haraga mathak lom da di numit ta ba mamba chathok chasin dau basi kaya kaino tawna de thijana de imung amaga yam ka hina thijana de dana ko magi thokpa thabak loina chinaraga leibana ayamba oi sida kogi manem ibibasina bazar dagi chalaga numita ge ta nungdang pung 9:00 daga changpase karimta khandaba doko aduna pung 9:00 se dum ngai ga leitoini de mapuroi bana marol pakhang sa dana khotana asnu bi koi base ma se phone daga thengna ba da man pha dana ga taw koi ga no khokanu ga phubi ba chei ba taw ma se yang wae dagi phone su ma gi oine su pai da bani na pau haibam su leitabi ma se kamai tawge da ma se matam si inkhalak pa matam ni na koi ki ma se miyoi mi taw surakpado inkha ko matam se am phajaidana miyoi mi taw surakpa matam sida khogi kasai nupa magi Mapuroibagi di manaupa magi su manaupa tar sisna ma se khogi mi taba hore nupa sindi mangondagi yam halle magi Mapuroibasina ko duga thaba inkang suda bagi ni khangde nahadi dum man bim lai dai tawba kasda mopa manau nupa sina mase mi taba hore ma dum khange ba lon he yengamba yamla ludaba mi yengama he mongonda yengba adu bi hekta kamaina hairuni manem de magi Mapuroibada haige di mase khanba hairaga kaino ma khandoise badana bi haidoira ngasagi imung se manem poksina loinamak thai loinamak puri ni duga manau nu pasi su mangondagi hanba minina mase kamai tawdun hera aingonda I thonglo jalaga tummaga loire kholaga loire ka mase am kizaba ma di phaw de mina chak thongi ngai daga nakanda tumine lepaga yeng leiram nophe toksalam hek chatki mase kizaba phawre ba yam seng haibda moi mache manau sing di chaba guli chaba haidana guli je loina chaba jani machim na ani makse mase yamna kire sum leisalakpase duga kadaga he ngaktang thonglo jaba kauldana ga hipaga lebase phone charge tawini ganaga heta phatlauna ga changakpi tumba haibasi maktabu pi se kamaina seli kholi si khangma na te dana ko ado jak changjalakpi khosalakpi tawse ma jam hainaraktre ba ko de hainaraktabi mana hojiki Mapuroibasta mana haire ko kada khota phaiphai ta changa khol haiba kansida Mapuroibasna yam lana lawbibado monda phuya inaw pa da dumaina haiba khotpa nangna badram te pi yabra khotpra nangna badna pi be changabu ai se nu pi su koi de na koi kholen hai du diga monda phubi ba chai bi ba ga to ba sa kijara bai ta kijaba dagi khoi mamma khoi manem pok si na hange kai no khanai do khonai da sumai tawi haina ra ka da manem pok phubi ra bai ta dumaina badna pi be yabra cha da nangna adela aga nang heta dumaina badna pi be yabra khotpra kai phudana khotana taw mase kappe bogo kappaga as ai si bona khallaga mase mapam mase chatle hek nungai mase mapam chatle te mapam da challaga ko mana mama sta aseng bhayau da bai tar Mapuroibaga khanai khak haigiba apopi mama duna thabai khang do wana suraga mabung duna wana sure de mapagi leiba phibam dune da
magi Mapuroibagi hek manau nupana mangonda adumaina tawrei khole habse mase isham ikaizaba adagi mabungju leibanina tambada yam hangoiba wahai mo oibda tugatchaba wahai mo oibe mase tamde mase maman hai yu mama palabani yengo nang babana sukuina solaga naraga leise ai nongta nabo hoida chatpra nubi hai thongna kha leigadam nodi koina nempongna bu imung bu puri tuga napuroiba nang ngausanabdudi khara lerga halakani nang mi mamangda ikaise nang na pamena anirak chensalaba natra na mama sina kitang wararap tawna wahai se haire wahai se hairakpadagi mase amu halae ko da halaga lakpani nang kanamta nang usit thawibidabado mase sidagi mase wana khang sa yam halaga lerebaina manau pasina khudong jabse launaba honabadagi iyalta adu masu dum yare manau nupana haibase masu yagre bako mana masana tawjarise aina tawrise karino tawba mama khangde matamduda yaningna yagibadi natte swaisida aina haijaningbadi nupi se yum palagadi loire haiba mama pan hek thambiba ichana halaise kari maramgi halaino nangi kari pendabano phajana hangbibagi mahutta nangna halaise kari maramgino phajana hangbibagi mahutta nang ma oirbani ngamnaba palo nupana ot kera chaire nang ngamnaba hingu chaina inthokpa mama kangbu ma aduga nakana maromda yengseba yam angang oina mayum pan thoni ko angang oina ga mayum pan thora ni duga khali yam seng haida mai pan thoga leiba nungai tre khotre gan harga mama sing halo hai halale dana duga leishabi ki tap tang lehen ba kangbu ma loina soi ko yum pan bhai base macha sina kari tauri duga magi awaba sina kari no haina khangbigadabni adudi sukang khangdabida nang na yum palabani ngamnaba palu cho nupana ola su khanggadabani haibagi sigumba se he lei aduga hojiki mama si su dumaina macha duda hairabani na macha so muk chatle macha gi changbam se karai da no oidoise mapam da su lakanu haire adudi magi changbam si Mapuroibagi manakta oitamni adudi khudong chabado dum lobi gi batabani masu miyoiba ma haibase siningene ta siba ngambadi natte siba ngamdabagi ma hingineba adudagi khudong chabase lobaneba mase yamna wakhalje aduke matik nungai tre ko mase yaningna yagibadi natte upai ma sungai leitabadagi mase yagiba aduga phonga se koitaw tawbi koi ahingdaga dum mayamagi phone da dum kingjalakpi mayamna tungre khanga ka phone je tawsalakpi aduga mana paidraga na ko nongala ka nang phone paitri to kai no khotpno ka saini sado charbani na kibado mane kadang sangkalaga ngangraga na manau pasi su prak maga leminaraba ni magi nupi gi tap daga khut thage ga hek tawrakpa ko mase yamna wai bako tasena ma kappe ba ai punsi se kai no ai sumai sum kyang koina no ai hingdoise tasengna oktabi natte namdana ohenbane ba imung amadi ma pokpiba mama se sisina namdana ohenbane ai oi ba site tagidi sini haijani mase yam wana khang ai kanandano aina changja doijibo na maje khallaga 20 milare sigi maraksida magi nupana seta pakhang sada nupi jeta aroibidani koi jede manem poksi ju ko manem pokki man direct tangdang budi haiba ngamde do manem poksi nupa koiba mineba do yam na hasu oiri kiriba seliba chariba langiba tuna hairagati nupa koidani ngai wari di leite phone wari ga se adom sanaraga leibineba macha singna su kemta haide macha sing sin nongma toisi mama dei khar khal lauraga mogi chabam thokpa nisado adu chaba sisine mai Mapuroibase ahing halaktaba ga yawe majam kijei haiba ko manem pokte ahing tumini adagi manau patuna uliba thong adagi thogalon yamna phajadaba lichatu haidi khangraga na kamai tawba khotpa na mase yam ware ko yam ware mase kappa yaba kappe upai ma sungai leitre mase magi haibam se kanada no je mase khangdre wana sumsum khanglek pa jauji manim pokse khar khangba horeba ngasai manau nupana tawriba mawong matau adagi yengiba miengse manim pokse su khange mai macha nupa to masna matai masida yengiba miengse mase khange ko tawriba ingit irangse masu loi urabanina manem poksina hai hojiki nupisda nang matam khara na pamda leiron mana kaigino ima ai ipamda satoise kaidobagino ma leiningbadi natte yumda su leinde de mapamda na mamana halakano haibado ko do nangna smaina tawriba mawong matause ai yaningde manem poksan direct magti mangona haidi magi marat se
sini machanupa fattabana hawbani khopani si manipokse khangini adu macha fattabadi kankhatlini dana ko nang imungi thaba inkhang tawni khoni khangde aduna nang matam khara na pamda leiro kitang leiro adu ay amuk lakke ibungo sinaga gyan tarakanda lawba lakke sini da man hairise mase dumaina hairabani na mase amuk lae ko thilakte manipoksina thilaktabadi mana mama se tamme ai sida matam khara leiro hai kholo hai dei mama sina nini humni kaino nes de layo kholo na hai si boy mama se chatle ko ba se puraga es de lay hallo kaido bo yaure khole cha sina hai buding sai wari se hainare badna adum pibire manipoksina mangonda de manaopana leiraga mana phi komna setpagi manaopana leiraga mana phi komna setpagi maramna kari ko maje kappe bu ko upa shwere te mona badna pi mem se de mama sinda su mangonda haye ngange jaire ko jaiba ka ma asengba loi haide mama se ima sumai tawbani khotbani aina kamaina inaw nu pasida kamaina hawdoino kholodoino aina hamula amdu sumaina tawbadagi lakbani khotbani mase kappe bu ko kappe mama moi bani se upai leite do mama su upai leite dagi hawjiki nu pisi su ma su upai leitere masu upai leite duga hawjiki mama si su upai leite moise kaminaba natana ya ware kanadabu hairuni kanadabu tauni tasengna phajaba wafam natabanina khogi losalaga loina thambado sidagi mase mapamda halae ko warisi sanaraga mapamda dum leire daga leiraga mase hinge mase prak kainone wakhal leina prak narabani mase suknung nungaitaba supam pamdaba suknung nusidaba nupani supam pamdaba suknung nusidaba nupani adugisu matakta magi mapurabase nupi hana thiramamni ma sukang khangdebo ko khangdringaidadi dum leibina da khangakan as kaino nupi amaga yam sengnaga nupi amaga phamung amatada ahing tuminnaraba nupa amana aingonda namthak tawraga aibu lawbiba ko adugisu pendaba lay adugisu mathakta mu manaw nupasina mangonda mu yengiba mityeng aduga mangonda sung badnam pibibase karamba nupi oibinanoba kayam nungaina no hingamduse kari wakhal no mana khalamduse aduga sigi wafamje yam sengna haibagi wani leiko kogi yam sengna hairabada ibung ipa mayam ama leiri koi sumaina awana tarba mayangi damakta thamoi sengna lepiba ibung ipa mayam ama dilei adubu sida hekta takpa haibase pamjadaba misu leba tasengna pamde wase chokthorani wase chokthorakpadagi leikaigi samasgi minok maisa haiba amle nupi oibina khwaidagi kijabase minok maisa se kibagi ayambana losannaba ngaktaneba yam losanai ko do masu ado kijabadagi mase losalaga awabase dom khanga mathanta leire adum machat khidre ko nupam se machat khidre chatpasu pamde to mapam se mase leire laikai myam na hange nang do kedawaino hal ise khola ise na haiba matam sida mi kharna sungang na biba yawi koi mathak laikai ko mathak lo macha yam pame masagi kaidadi yengdana aduna hauta chana daduna hala ini haiba kangbum su yawi aduga mabu nusibiba jingnadi ko nupa do ngausanarambagini ngausanarangani aduna hala I oiramni hai mogi mama machana su dum khomme nisa basa chaba ngausanabado adudagi angang yaudringai da dum kaina thoobani kholobani kan haibako do magi thamoigi oiba aronba awaba jidi koi mama khakna tana mase kanamta da khangangidre mabung phawba khangangidre mabung do mi nomagi sura nomagi hingjabani duga lamba pabi na ba matamda ki dabdo sai mane poktu di yam ki debako ado khena gadabado tuminna laisangibani mase sini magi punsi gi oiba tangkak amagi wari nungaite tasengna thamoi sengna nushijaba masu phangde khobangna thabirama toki dagi yum pale phare mabu nushibiba mandana mana pamda nushida mabu nushibiba malena amuk inazarure matung magi punsibu sumanghan bire adudagi amuk nupi thiba mu oirame de manaw nupana sumong fataba mieng amuk yengbire dagi khudong chaba lobigre magi punsina ngasi pau hingmada kyam waramgani yam wana hinge masu kaw sungam ngamde samas haiba malaibanina wari se ataba khoina budi o haina tajaba maicha khangba mimanadi toki matik yam wana
ꯈꯪꯖꯕ ꯑꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄꯒꯤ ꯃꯔꯝꯅ ꯃꯥꯗꯧꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯗꯕ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯗꯅꯀꯣ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨꯗꯤ ꯑꯌꯥꯝꯕꯅ ꯂꯥꯏꯔꯤꯛꯇꯤ ꯇꯝꯅꯔꯦ ꯑꯗꯣ ꯇꯝꯅꯔꯒꯁꯨ ꯈꯔ ꯃꯈꯩ ꯇꯝꯗꯕ ꯈꯔꯗꯤ ꯂꯩꯔꯤꯗꯅ ꯈꯔ ꯄꯪꯖꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯄꯪꯖꯕꯤ ꯈꯔꯗꯤ ꯂꯩꯔꯤ ꯑꯗ ꯃꯣꯏꯗꯁꯨ khitang share tawningbado moisu sumaina tawradi mise phatteko da sumaina hairaba sumaina moda khudongchaba lawnaba honaradi khwai maruina han haigadabse imadadi han haigadabneba losalloidabane ma ngasagi mabungi adagi mamagi awabo uraga losangibdo imai pusido khudong thiba nangibane aduna sumaina nupa ama natraga amana khudongchaba lawnaba honarak taragadi imasida han haibiyobako aduni mana khwaidagi maru oina haihaningba wase ima haibasina khwaidagi maru ni aduni imada wase hana loina tanabiyo na haina thambire pare ai wari se ngasi gidi sida loishinjarage soikilan kiba khudimak mayam na ngakpiyo